ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯒꯤ ꯊꯣꯛꯁꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯛꯆꯤꯡ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯐꯩꯔꯦꯟ ꯃꯥꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯃꯀꯥ ꯂꯥꯝꯅ ꯂꯥꯛꯂꯤ꯫ ꯐꯩꯔꯦꯟ ꯊꯥ ꯑꯣꯏꯕꯅ ꯂꯨꯍꯣꯡꯕꯁꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯒꯤ ꯍꯣꯡꯅꯔꯤ꯫ ꯁꯥꯈꯤꯁꯨ ꯂꯨꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯤ꯫ ꯇꯤꯜꯂꯝꯕ ꯃꯌꯥꯝꯁꯨ ꯃꯍꯩ ꯀꯥꯏꯅꯈ꯭ꯔꯦ꯫ ꯀꯥꯗꯨꯗ ꯁꯥꯈꯤ ꯐꯝꯂꯒ ꯂꯩꯔꯝꯕꯗꯒꯤ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯌꯥꯝ ꯇꯟꯅ ꯍꯥꯏꯖꯩ꯫ ꯑꯁ, ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯣꯏꯁꯤꯟꯗꯣꯏꯔꯥ ꯍꯥꯏꯁꯤꯕꯣ? ꯇꯟꯗꯤ ꯇꯧꯔꯤꯗ꯫ ꯑꯩꯅ ꯇꯜꯂꯦꯅ ꯀꯅꯥꯅꯁꯨ ꯇꯧꯕꯤꯔꯣꯏꯅꯦ꯫ ꯃꯧ ꯑꯅꯧꯕꯤꯅꯦꯕ ꯑꯩꯁꯦ, ꯑꯅꯧꯕꯤ꯫ ꯑꯗꯨꯅ ꯇꯜꯂꯁꯨ ꯇꯟꯅ ꯂꯣꯏꯁꯤꯟꯕ ꯇꯥꯕꯅꯤꯅꯦ꯫ ꯕꯤꯠꯀꯥꯗꯤ ꯑꯔꯣꯏꯕꯤꯗꯤ꯫ ꯆꯅꯨꯅ, ꯏꯅꯝꯃ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯗꯤ ꯊꯝꯂꯝꯃꯨ꯫ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯎꯔꯣ ꯂꯥꯛꯑꯣꯕ꯫ ꯇꯥꯆꯧꯁꯨ ꯆꯥꯛꯈꯨꯝꯗ ꯐꯝꯍꯧꯔꯤ꯫ ꯍꯣꯏ, ꯍꯥꯏꯔꯛꯏꯀꯥꯟꯁꯤꯗ ꯆꯠꯍꯧꯔꯒꯦ꯫ ꯆꯅꯨꯅ ꯃꯅꯝꯃꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯗꯣꯝꯕꯒ ꯁꯈꯤꯒꯗꯨ ꯄꯨꯟꯅ ꯆꯥꯛ ꯄꯤꯖꯊꯣꯛꯂꯤ꯫ ꯆꯅꯨꯗꯤ ꯃꯕꯨꯡꯒꯤ ꯀꯥꯗ ꯑꯁꯥꯏꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯃꯁꯛ ꯐꯖꯩꯀꯣ? ꯂꯩꯀꯥꯏꯒꯤ ꯃꯧ ꯂꯥꯛꯄꯁꯤꯡꯗꯒꯤ ꯏꯅꯝꯃꯅ ꯄꯨꯡꯍꯦꯟ ꯍꯦꯜꯂꯤ꯫ ꯏꯆꯥꯅ ꯍꯥꯏꯒꯨꯝꯗꯅ ꯏꯃꯧꯁꯤꯅ ꯏꯍꯦꯟ ꯍꯦꯜꯂꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯃꯧ ꯊꯤꯕ ꯌꯥꯝꯅ ꯍꯩ꯫ ꯃꯧ ꯑꯃꯅ, ꯗꯣꯝꯕ, ꯅꯃꯥꯁꯤ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯏꯅꯦ꯫ ꯅꯍꯥꯟꯈꯩꯗꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯐꯥꯎꯅꯣꯛꯇꯕꯅꯤ꯫ ꯃꯧ, ꯅꯅꯦꯝꯄꯣꯛꯁꯦ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕꯅꯤ꯫ ꯁꯥꯈꯤ ꯋꯥ ꯉꯥꯡꯗꯦ, ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯥꯛꯇꯨ ꯆꯥꯔꯤ꯫ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯃꯊꯟꯇ ꯍꯥꯏꯖꯩ꯫ ꯆꯥꯛꯀ ꯆꯥꯐꯝ ꯈꯪꯗꯦ꯫ ꯀꯨꯝꯍꯩ ꯌꯦꯡꯕꯗꯧꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯌꯦꯡꯍꯜꯂꯤ꯫ ꯃꯥꯁꯤꯅ ꯄꯪꯍꯥꯡ ꯊꯥꯡꯖꯤꯜꯂꯛꯀꯅꯤ꯫ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤꯕꯨ ꯌꯦꯡꯅꯔ ꯂꯩꯍꯧꯅꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯆꯥꯛ ꯆꯥꯕꯗꯨ ꯇꯣꯛꯂꯒ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯊꯕꯛ ꯂꯣꯏꯁꯤꯟꯍꯧꯔꯤ꯫ ꯁꯥꯈꯤꯗꯨ ꯐꯃꯨꯡꯗ ꯁꯥꯎꯔꯞ ꯇꯧꯅ ꯐꯝꯃꯤ꯫ ꯗꯣꯝꯕꯁꯨ ꯈꯨꯗꯩ ꯍꯣꯡꯗꯣꯛꯅ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯦ? ꯅꯪꯅ ꯅꯃꯥꯏꯗꯨ ꯏꯁꯨꯛ ꯁꯨꯛꯏꯗꯨꯕꯣ? ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ, ꯈꯔꯁꯨ ꯅꯣꯛꯂꯒ ꯂꯩꯌꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯒꯤ ꯁꯨꯛꯇꯣꯛꯂꯒ ꯂꯩꯕꯗꯣ ꯇꯧꯔꯨꯅꯨ꯫ ꯀꯃꯥꯏꯅ ꯁꯨꯛꯑꯣꯏꯗꯣꯏꯅꯣ? ꯆꯥꯛ ꯆꯥꯐꯝ ꯈꯪꯗꯦ, ꯄꯨꯛ ꯊꯜꯂꯛꯇꯤꯌꯦ꯫ ꯑꯩꯗꯤ ꯆꯥꯛ ꯄꯨꯛ ꯊꯟꯗ꯭ꯔꯗꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ꯫ ꯅꯈꯣꯏ ꯅꯃꯥꯁꯤꯁꯨ ꯋꯥ ꯌꯥꯝ ꯉꯥꯡꯖꯅꯤꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯩ ꯅꯆꯟꯅꯨꯄꯤꯅꯦꯅ ꯀꯦꯁꯟꯅꯕꯤ ꯑꯃ ꯂꯩꯔꯤꯁꯤꯅ꯫ ꯉꯥꯡꯕꯗꯤ ꯐꯩ꯫ ꯃꯥꯅ ꯍꯥꯟꯅ ꯉꯥꯡꯂꯛꯄꯗꯩ ꯑꯇꯩꯁꯨ ꯂꯣꯏ ꯉꯥꯡꯉꯛꯏꯗꯣ꯫ ꯍꯣꯏ, ꯁꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯂꯒ ꯆꯥꯛꯇꯣ ꯐꯖꯅ ꯆꯥꯔꯣ꯫ ꯉꯁꯤꯒꯤꯗꯤ ꯈꯔ ꯈꯥꯡꯕ ꯑꯩ꯫ ꯆꯥꯛ ꯂꯥꯝꯕꯒꯤ ꯑꯋꯥꯕꯁꯦ ꯅꯨꯄꯥ ꯅꯪꯗꯤ ꯈꯪꯗꯝꯅꯤꯅ ꯈꯥꯡꯉꯣ ꯍꯥꯏꯔꯤꯕ꯫ ꯑꯩꯅ ꯋꯥꯔꯤꯕꯁꯤꯗꯤ ꯀꯩꯝ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯄ꯭ꯂꯥꯎ ꯁꯤꯊꯥ ꯅꯥꯟꯊꯧꯕꯒ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ? ꯄꯨꯛꯁꯦ ꯌꯥꯝ ꯍꯥꯡꯕꯗꯧꯅ ꯇꯧꯏ ꯃꯤ ꯅꯨꯄꯥ ꯅꯪꯕꯣ꯫ ꯑꯁ ꯌꯥꯔꯦꯕ ꯁꯈꯤ, ꯅꯪꯒꯤ ꯏꯁꯧꯗꯣ ꯉꯁꯤꯗꯤ ꯇꯧꯔꯛꯑꯅꯨ꯫ ꯁꯤꯗꯩꯗꯤ ꯅꯪꯅ ꯆꯣꯡꯁꯤꯟꯗꯅ ꯑꯩꯉꯣꯟꯗ ꯆꯤꯛꯄꯗꯣ ꯌꯥꯔꯔꯣꯏꯀꯣ? ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕꯗ ꯂꯣꯏ ꯆꯠꯇꯧ꯫ ꯀꯔꯤ? ꯅꯪꯅ ꯍꯥꯏꯕꯗ ꯑꯩꯅ ꯂꯣꯏ ꯌꯥꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤ꯫ ꯍꯣꯏ, ꯃꯇꯝ kharaadi ing tapi sabada ꯑꯣꯏꯊꯣꯛꯈꯤꯕꯗꯤ ꯌꯥꯏꯀꯣ꯫ ꯁꯨꯝ ꯀꯣꯏꯁꯤꯜꯂꯛꯑꯗꯤꯅꯦ ꯅꯪ ꯈꯛ ꯅꯠꯇꯅ ꯁꯦ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯑꯩꯅ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟꯗꯣꯏꯕ ꯈꯪꯉꯕ? ꯑꯗꯨꯁꯨ ꯈꯨꯗꯣꯝꯕꯤꯁꯤꯗ ꯍꯥꯞꯄꯒ ꯎꯔꯦꯗꯅ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤꯁꯦ꯫ ꯁꯈꯤꯅ ꯃꯥꯒꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯍꯤꯡꯁꯥꯕꯤ ꯃꯥꯟꯕꯤꯗꯨ ꯎꯠꯁꯤꯜꯂꯛꯏ꯫ ꯗꯣꯝꯕꯁꯨ ꯃꯇꯤꯟꯒ ꯌꯣꯠꯂꯒ ꯈꯨꯗꯣꯝꯕꯤꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯁ ꯕꯥ, ꯁꯈꯤ, ꯅꯪꯒꯤ ꯈꯨꯗꯣꯝꯕꯤꯁꯤꯗꯤ ꯍꯤꯡꯁꯥꯕꯤꯒꯤ ꯃꯈꯨꯠꯅꯕꯨ ꯍꯦꯟꯅ ꯐꯖꯔꯝꯃꯤ꯫ ꯌꯦꯟ ꯃꯈꯣꯡ ꯀꯠꯆꯥ ꯁꯤꯡꯂꯤ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗꯩꯕꯨ ꯍꯦꯜꯂꯤ꯫ ꯇꯥꯅꯤꯡꯗꯦ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯅꯪꯒꯤ ꯅꯨꯄꯤꯗꯗꯤ ꯊꯤꯔꯁꯨ ꯐꯖꯩ ꯍꯥꯏꯗꯧꯕ, ꯃꯨꯊꯤ ꯑꯣꯜꯂꯁꯨ ꯉꯧꯔꯣꯛ ꯉꯧꯏ, ꯎꯔꯣꯛꯇꯒꯤ ꯍꯦꯟꯅ ꯉꯧꯏ ꯍꯥꯏꯗꯧꯕ꯫ ꯐꯅ ꯊꯤꯒꯤ ꯊꯤꯁꯅꯨ, ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯍꯦꯜꯂꯤ꯫ ꯀꯅꯥꯒꯤ ꯁꯔꯒꯔꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯞꯁꯔꯥꯗꯒꯤ ꯍꯦꯜꯂꯦꯅ ꯍꯥꯏꯒꯗꯧꯕ ꯈꯪꯉꯕ ꯅꯨꯄꯥ? ꯈꯪꯉꯅꯤ꯫ ꯃꯤꯠ ꯅꯥꯁꯦ ꯆꯦꯆꯦꯠ ꯎꯏꯁꯤꯜꯂꯒ ꯑꯩꯒꯤ ꯅꯨꯄꯤꯗꯅꯤ ꯐꯖꯕꯅ ꯍꯥꯏꯗꯣꯏꯅꯤ꯫ ꯃꯔꯝ ꯃꯣꯛꯏ꯫ ꯃꯔꯝ ꯃꯣꯛꯄꯩ ꯃꯣꯛꯄ ꯐꯩꯖꯨꯞꯁꯤꯁꯨ ꯂꯣꯟꯁꯤꯜꯂꯣ꯫ ꯏꯪꯉꯤ, ꯇꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯣꯏꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯏ꯫ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯂꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯆꯌꯣꯜ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯁꯈꯤꯗꯨ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯗꯨ ꯇꯧꯕꯗ ꯏꯁꯧꯗꯤ ꯂꯥꯡꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯊꯟꯇ ꯃꯧ ꯑꯅꯧꯕꯤꯅꯤ, ꯑꯐꯕꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯖꯗꯨꯅ ꯃꯈ꯭ꯌꯥꯇꯨ ꯆꯤꯛꯂꯒ ꯈꯥꯡꯉꯤ꯫ ꯆꯅꯨꯗꯤ ꯃꯅꯝꯃ ꯂꯥꯛꯏ ꯍꯥꯏꯗꯅ ꯀꯦꯖꯔꯤ꯫ ꯁꯈꯤ ꯀꯥꯗꯅꯤ꯫ ꯐꯃꯨꯡꯗ ꯆꯅꯨꯅ ꯐꯝꯂꯤ꯫ ꯁꯈꯤꯅ ꯐꯃꯨꯡ ꯃꯆꯤꯟꯗꯨꯗ ꯐꯝꯕꯣꯏ ꯂꯦꯞꯄꯣꯏ ꯇꯧꯔꯤ꯫ ꯏꯅꯝꯃ, ꯁꯤꯡꯖꯨ ꯆꯥꯁꯤꯔꯥ?
ꯃꯅꯤꯡꯗ ꯍꯋꯥꯏ ꯃꯇꯣꯟ ꯌꯥꯝ ꯄꯥꯜꯍꯧꯔꯦ ꯑꯩ ꯍꯦꯛꯂꯛꯀꯦ ꯏꯅꯝꯃꯅ ꯁꯤꯡꯖꯨ ꯃꯆꯜ ꯁꯦꯝꯕ ꯍꯧꯔꯝꯃꯣ ꯏꯕꯦꯝꯃ ꯑꯩꯁꯦ ꯈꯅꯥꯎ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯁꯤꯡꯖꯨꯗꯣ ꯆꯥꯁꯤꯜꯂꯗꯤ ꯂꯣꯛ ꯊꯨꯡꯉꯅꯤꯌꯦ ꯀꯣꯟꯅ ꯆꯥꯔꯁꯤ ꯑꯗꯨꯗꯤ ꯑꯍꯥꯕꯤ ꯆꯥꯔꯁꯤ ꯑꯩ ꯆꯦꯡ ꯉꯧꯔꯛꯀꯦ ꯑꯍꯥꯕꯤꯁꯨ ꯌꯨꯝꯗꯒꯤ ꯆꯥꯔꯛꯇꯦ ꯆꯥꯕꯁꯨ ꯍꯩꯇꯦ ꯑꯗꯨ ꯍꯦꯛ ꯆꯥꯔꯨꯕꯗ ꯄꯪꯍꯥꯗ ꯍꯥꯕ ꯀꯣꯟꯅ ꯇꯞꯅ ꯐꯖꯅ ꯆꯥꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯍꯛꯆꯥꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯀꯣꯛꯁꯤꯁꯨ ꯈꯔ ꯆꯤꯛꯏ ꯀꯌꯥꯝ ꯆꯤꯛꯀꯤ ꯏꯅꯝꯃ ꯑꯩ ꯄꯥꯏꯕꯤꯒꯦ ꯀꯣꯛ ꯆꯤꯛꯄꯒꯤ ꯀꯣꯛ ꯃꯦꯠꯄ ꯍꯩꯌꯦ ꯌꯥꯔꯅꯤ ꯄꯥꯏꯗ꯭ꯔꯁꯨ ꯇꯨꯝꯕ ꯋꯥꯠꯄꯒꯤ ꯇꯧꯔꯤꯅꯤ ꯉꯟꯅ ꯍꯧꯒꯠꯄꯗꯣ ꯑꯗꯨꯗ ꯇꯧꯔꯤꯅꯤ ꯈꯔ ꯂꯩꯔꯗꯤ ꯍꯩꯅꯕꯤ ꯑꯣꯏꯔꯛꯂꯅꯤ ꯍꯧꯖꯤꯛꯇꯤ ꯅꯧꯔꯤꯕꯅꯤꯅ ꯆꯤꯛꯏꯅꯤ ꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯤ ꯅꯨꯡꯊꯤꯜꯁꯦ ꯉꯥꯛꯇ ꯇꯨꯝꯒꯦ ꯇꯧꯕꯅꯤ ꯁꯨꯔꯨ ꯁꯨꯔꯨ ꯂꯩꯗꯅ ꯑꯗꯨꯝ ꯂꯩꯌꯦ 이나마 ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨ ꯉꯥꯛꯇꯪ ꯇꯨꯝꯃꯗꯤ ꯐꯕꯁꯨ ꯌꯥꯏꯌꯦ ꯊꯕꯛ ꯋꯥꯠꯄ ꯂꯩꯔꯁꯨ ꯑꯩ ꯇꯧꯔꯒꯦ 이나마 ꯄꯣꯊꯥꯔꯣ ꯅꯥꯕ ꯌꯥꯕ ꯅꯠꯇꯦ ꯇꯨꯝꯍꯧꯔꯣ ꯑꯩꯁꯨ ꯊꯣꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯊꯣꯛꯈ꯭ꯔꯦꯅꯦ ꯍꯩꯍꯥ ꯐꯃꯨꯡꯁꯤꯗ ꯊꯥꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯑꯝꯇ ꯇꯨꯝꯒꯦ ꯊꯕꯛ ꯑꯃ ꯇꯧꯖꯔꯁꯤꯅꯤ ꯉꯁꯤꯗꯤ ꯅꯥꯁꯟꯅꯔꯒꯦ ꯉꯝꯗ꯭ꯔꯦ ꯋꯥꯔꯤ ꯀꯥꯏꯗꯩ ꯅꯣꯡꯐꯥꯎ ꯉꯥꯟꯗ꯭ꯔꯤꯀꯥꯟꯗꯒꯤ ꯍꯧꯒꯠꯂꯒ ꯊꯕꯛ ꯇꯧꯕꯕꯣ ꯁꯨꯛꯂꯣꯏ ꯂꯣꯏꯔꯤ ꯋꯥꯅꯤ ꯉꯝꯖꯄꯣꯠꯇꯦ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯇꯨꯝꯊꯣꯛꯀꯦ ꯆꯅꯨ ꯃꯪꯒꯣꯜꯗ ꯊꯣꯛꯂꯛꯏ ꯃꯃꯥꯁꯨ ꯐꯤ ꯐꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯅꯝꯃꯁꯦ ꯃꯁꯥ ꯉꯝꯗꯕ ꯃꯥꯜꯂꯤ ꯍꯣꯔꯦꯟꯗꯤ ꯊꯕꯛꯇꯣ ꯑꯩꯅ ꯂꯣꯏ ꯇꯧꯔꯒꯦ ꯃꯥꯁꯨ ꯉꯟꯅ ꯍꯧꯒꯠꯂꯒ ꯇꯧꯕꯗꯣ ꯃꯁꯥꯗꯣ ꯋꯥꯔꯝꯃꯅꯤ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ ꯍꯧꯖꯤꯛ ꯉꯜꯂꯤꯀꯥꯟꯁꯤꯗ ꯍꯤꯗꯥꯛ ꯂꯩꯔꯨꯕ ꯌꯥꯏꯗꯅ ꯑꯗꯨꯗꯤ ꯈꯪꯗꯤꯌꯦ ꯉꯥꯏꯍꯥꯛ ꯇꯨꯝꯒꯦ ꯍꯥꯏꯍꯧꯏ ꯑꯩꯁꯨ ꯇꯨꯝꯖꯔꯁꯅꯣꯅ ꯊꯣꯛꯂꯛꯑꯕ ꯃꯤ ꯋꯥꯔꯀꯥꯟꯗ ꯑꯩꯅ ꯀꯥꯗ ꯂꯩꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯅ ꯑꯗꯨ ꯏꯃꯥ ꯑꯩꯁꯨ ꯊꯣꯏꯕꯤ ꯍꯣꯏꯅ ꯐꯤ ꯁꯥꯕ ꯇꯝꯕ ꯆꯠꯂꯤꯗꯣ ꯌꯥꯎꯒꯦ ꯃꯣꯏꯒꯤ ꯃꯇꯨꯡ 이내ꯔꯒ ꯐꯤ ꯁꯥꯕ ꯆꯠꯀꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯦꯜꯁꯨ ꯈꯔ ꯊꯣꯛꯂꯅꯤ ꯌꯨꯝꯒꯤ ꯃꯇꯦꯡꯁꯨ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯥꯡꯕ ꯉꯝꯅꯕ ꯏꯁꯥꯕꯨ ꯍꯩꯒꯗ꯭ꯔꯣ ꯋꯥꯒꯗꯕ ꯑꯣꯏꯔꯗꯤ ꯆꯠꯂꯨꯅꯨꯗ ꯏꯃꯥꯁꯨ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯜꯂꯒ ꯁꯦꯜ ꯈꯖꯤꯛ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯐꯪꯂꯤꯕꯁꯤꯗꯤ ꯑꯗꯩ ꯅꯪ ꯇꯥꯆꯧꯁꯨ ꯊꯕꯛ ꯆꯠꯄ ꯂꯦꯞꯇꯦ 이몽ꯁꯤ ꯑꯋꯥꯠ ꯑꯄꯥ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯤꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯠꯀꯦ ꯏꯁꯥꯒꯤ ꯁꯦꯜ ꯊꯣꯛꯆꯔꯗꯤ ꯅꯣꯏꯗꯒꯤꯁꯨ ꯀꯩꯁꯨ ꯅꯤꯔꯔꯣꯏ ꯑꯩꯁꯨ ꯏꯀꯥꯏꯌꯦ 이마가 따서우가더기 숨니버도 이나마수 락라버니나 하나굼나 따서우더기 셀 숨러고도 농가이때 아두나 이 피사바 땀버도 하이행더기 짤라니 그수와디 하이 파마가도 사도이니 피사바 땀이 간다수 셀 카직 삐에나 하이버니 파레 이사나 파니 칸마도 떠오로 낭 빠버수 라이벅 티도 낭한 따핵 레이키데 이사도 비세 삑링이더기 홍나 나닝 통자락저버니 이마나수 통한 망감데 야리바 이마 ꯑꯩꯅꯦ ꯅꯤꯡꯕ ꯊꯨꯡꯅꯤ ꯊꯨꯡꯗꯦꯒ ꯀꯩꯁꯨꯝ ꯍꯥꯏꯖꯔꯣꯏ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ ꯇꯥꯆꯧꯒ ꯏꯃꯥꯒꯅ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯊꯝꯃꯤꯁꯤꯗꯤ ꯇꯥꯆꯧꯁꯨ ꯏꯅꯝꯃ ꯄꯨꯁꯤꯜꯂꯛꯏ ꯈꯔ ꯂꯩꯔꯗꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯛꯑꯅꯤ ꯑꯗꯨꯅ ꯏꯃꯥ ꯏꯕꯥꯅꯤꯒꯤ ꯇꯥꯆꯧꯅ ꯂꯣꯏꯅ ꯌꯦꯡꯕ ꯀꯩꯁꯨꯝ ꯉꯝꯃꯣꯏ ꯑꯗꯨꯅꯅꯦ ꯑꯩꯅ ꯐꯤ ꯁꯥꯕ ꯇꯝꯕ ꯆꯠꯀꯦꯅ ꯍꯥꯏꯔꯤꯁꯦ ꯏꯆꯥꯗꯅꯤ ꯋꯥꯈꯜ ꯇꯥꯕ ꯏꯃꯥꯅꯅꯦ ꯈꯔ ꯂꯩꯔꯒ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯊꯤꯔꯒ ꯂꯨꯍꯣꯡꯊꯣꯛꯄꯤꯗꯣꯏꯅꯤ ꯍꯧꯔꯛꯑꯅꯤ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒ ꯉꯝꯖꯈꯤꯔꯣꯏꯀꯣ ꯑꯩ ꯌꯨꯝꯗ ꯏꯃꯥꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯗꯣꯏꯅꯤ ꯑꯗꯣ ꯏꯃꯥ ꯑꯩ ꯊꯣꯏꯕꯤ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯐꯤ ꯁꯥꯕꯒꯤ ꯃꯔꯣꯜ ꯍꯪꯉꯨꯒꯦ ꯆꯠꯂꯨ ꯆꯅꯨ ꯃꯇꯥ ꯊꯣꯏꯕꯤ ꯍꯣꯏꯗ ꯂꯥꯛꯏ ꯊꯣꯏꯕꯤꯁꯨ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯅꯣꯕꯥꯞ ꯃꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯆꯅꯨ ꯅꯣꯛꯂꯒ ꯆꯪꯂꯛꯏ ꯅꯣꯕꯥꯞ ꯃꯦꯠꯂꯤꯔꯣ ꯍꯩꯃꯥ ꯆꯅꯨ ꯂꯥꯛꯑꯣ ꯅꯣꯕꯥꯞ ꯆꯥꯁꯦ ꯉꯁꯤꯗꯤ ꯑꯩꯁꯦ ꯆꯥꯛ ꯇꯣꯛꯄꯒ ꯍꯩ ꯆꯥꯅꯤꯡꯗꯅ ꯑꯋꯥꯡꯒꯤ ꯑꯕꯣꯛ ꯄꯤꯁꯛ ꯍꯣꯏꯗꯒꯤ ꯅꯣꯕꯥꯞꯁꯦ ꯍꯨꯔꯥꯜꯂꯛꯏꯅꯤ ꯑꯦ ꯀꯩꯅꯣ ꯑꯩꯁꯦ ꯍꯨꯔꯥꯟꯗ꯭ꯔꯁꯨ ꯆꯨꯝꯅ ꯍꯥꯏꯔꯒ ꯍꯦꯛꯄ ꯌꯥꯗ꯭ꯔꯣ ꯌꯥꯗꯕꯩꯅꯦ ꯑꯩꯅ ꯍꯨꯔꯥꯜꯂꯛꯏꯁꯤ ꯍꯅꯨꯕꯤ ꯊꯤꯅꯨꯕꯤꯗꯣ ꯃꯥ ꯁꯤꯕꯗ ꯅꯣꯕꯥꯞꯁꯤꯡꯗꯣ ꯂꯣꯏ ꯄꯨꯒꯦ ꯍꯥꯏꯔ ꯈꯪꯗꯦ ꯏꯁꯧ ꯂꯥꯡꯉꯒ ꯇꯥꯟꯊꯣꯔꯛꯏ ꯈꯪꯉꯕ ꯑꯗꯩ ꯑꯩꯁꯨ ꯏ ꯀꯥꯔꯛꯇꯅ ꯃꯁꯤꯗꯤ ꯍꯦꯛꯇ ꯇꯧꯔꯒꯦꯅ ꯅꯣꯕꯥꯞꯇꯨꯗ ꯀꯥꯔꯒ ꯍꯦꯛꯂꯛꯄꯅꯤꯗꯅ ꯃꯍꯤꯒ ꯍꯣꯝ ꯂꯥꯎꯏ ꯌꯥꯝ ꯍꯥꯎꯗꯤ ꯖꯥꯠꯅꯤ ꯍꯨꯔꯥꯜꯂꯛꯄꯅꯤꯅ ꯆꯥꯕ ꯍꯧꯔꯣ ꯈꯨꯍꯥꯎꯁꯤ ꯅꯆꯤꯟ ꯊꯤ ꯍꯥꯏ ꯆꯥꯔꯣ ꯍꯣꯏ ꯆꯥꯒꯦꯕ ꯑꯗꯣ ꯑꯩꯁꯦ ꯋꯥ ꯑꯃ ꯍꯪꯒꯦꯅ ꯂꯥꯛꯏꯅꯤ ꯀꯩ ꯋꯥꯅꯣ ꯅꯪꯅ ꯐꯤ ꯁꯥꯕ ꯇꯝꯕ ꯆꯠꯄꯗꯣ ꯑꯩꯁꯨ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯥ ꯍꯪꯒꯦ ꯇꯧꯕꯅꯤ ꯌꯥꯅꯤ ꯀꯩꯅꯣ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯩꯁꯨ ꯅꯍꯥꯟꯅ ꯅꯪ ꯍꯧꯕꯤꯒꯦ ꯇꯧꯕꯅꯦꯕ ꯅꯈꯣꯏ ꯇꯥꯆꯧꯒ ꯏꯅꯦꯒꯅ ꯌꯥꯔꯛꯑꯣꯏꯗ꯭ꯔꯅ ꯍꯧꯗ꯭ꯔꯕꯅꯤ ꯏꯃꯥꯅꯗꯤ ꯌꯥꯔꯤ ꯇꯥꯆꯧꯁꯨ ꯌꯥꯔꯛꯀꯅꯤꯗ ꯍꯥꯟꯅꯗꯕꯨ ꯁꯨꯝ ꯌꯥꯗꯕꯩ ꯋꯥꯅꯤ ꯀꯩꯗꯧꯔꯒꯦ ꯇꯥꯆꯧꯅ ꯊꯤꯅ ꯇꯧꯕ ꯍꯧꯔꯕꯣ ꯃꯣꯏꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤꯕꯨ ꯊꯤꯈ꯭ꯔꯗꯤ ꯌꯨꯝꯒꯤ ꯃꯤꯒ ꯃꯤ ꯑꯣꯏꯅ ꯎꯔꯛꯇꯕꯤꯗꯣ ꯇꯧꯔꯛꯏꯔꯥꯕ ꯑꯗꯨꯗꯤ ꯇꯧꯗꯦꯗ ꯏꯅꯝꯃꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯐꯩ ꯑꯗꯨꯝꯅ ꯀꯩꯁꯨ ꯇꯧꯒꯗꯕ ꯃꯥꯟꯗꯦ ꯑꯩꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯇꯥꯆꯧꯅ ꯁꯨꯝ ꯄꯨꯁꯤꯜꯂꯛꯄ ꯉꯥꯏꯔꯒ ꯂꯩꯕꯗꯣ ꯇꯜꯂꯕ ꯏꯃꯥꯅ ꯀꯩꯊꯦꯜ ꯊꯣꯛꯏꯁꯤꯗꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯍꯥꯏꯗꯨꯅꯤ ꯅꯪꯅꯕꯨ ꯌꯥꯅꯤ ꯍꯥꯏꯔꯗꯤ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯆꯠꯁꯤ ꯉꯁꯤꯗꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯣꯏꯕꯒꯤ ꯁꯨꯇꯤ ꯊꯥꯏꯌꯦ ꯑꯗꯣ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯅꯨ ꯑꯩꯗꯤ ꯅꯈꯣꯏ ꯏꯅꯝꯃꯗꯣ ꯀꯌꯥ ꯍꯩꯅꯕ ꯑꯣꯏꯗꯦꯉꯣ
ꯑꯩꯉꯣꯟꯗ ꯀꯩꯁꯨꯝꯇꯕꯨꯗꯤ ꯍꯥꯏꯔꯛꯇꯦ ꯃꯥꯒꯤ ꯃꯃꯤꯠ ꯈꯨꯌꯦꯡ ꯆꯥꯌꯦꯡꯗꯣ ꯑꯩ ꯍꯩꯅꯗꯦ ꯆꯅꯨꯅ ꯃꯁꯥꯒꯤ ꯃꯤꯉꯣꯟꯗ ꯈꯔ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤꯗ ꯃꯇꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯅꯣꯕꯥꯞ ꯃꯦꯠꯄꯗꯨꯁꯨ ꯆꯥꯔꯤ ꯊꯣꯏꯕꯤꯅ ꯃꯥꯅ ꯊꯣꯛꯄ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯄꯪꯉꯥꯡꯗ ꯉꯥꯡꯂꯤ ꯆꯅꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯥꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯅꯨ ꯆꯥꯛ ꯇꯣꯛꯂꯒ ꯊꯣꯏꯕꯤꯒ ꯄꯨꯟꯅ ꯐꯤ ꯁꯥꯕ ꯇꯝꯕ ꯂꯥꯛꯏ ꯊꯪꯅꯕ ꯈꯨꯜ ꯇꯥꯟꯅ ꯑꯅꯤꯗꯨ ꯂꯥꯛꯏ ꯄꯥꯈꯪ ꯑꯅꯤꯁꯨ ꯇꯍꯥ ꯇꯍꯥ ꯂꯥꯛꯄꯗ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯒꯤ ꯃꯃꯥꯡꯗ ꯎꯕ꯭ꯔꯥꯡ ꯎꯞꯂꯒ ꯇꯨꯁꯤꯜꯂꯛꯏ ꯉꯥꯟꯕꯅ ꯑꯥꯏ ꯊꯣꯏꯍꯦꯟꯕ ꯅꯪꯗꯤ ꯌꯨꯝꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯄꯦꯟꯗ꯭ꯔꯗꯅ ꯂꯩꯁꯥꯕꯤꯁꯤꯗ ꯎꯞꯂꯒ ꯍꯦꯛꯇ ꯂꯥꯏ ꯈꯨꯔꯨꯝꯃꯕ ꯑꯌꯣꯃ ꯁꯤꯔꯦ ꯊꯣꯏꯕꯤꯅ ꯁꯣꯛꯄ꯭ꯔꯥ ꯌꯥꯝ ꯀꯟꯅꯗꯤ ꯇꯨꯁꯤꯜꯂꯛꯈꯤꯕꯒꯨꯝ ꯇꯧꯕꯅꯤ ꯅꯃꯥꯏ ꯅꯃꯤꯠꯀ ꯇꯠꯇꯕ꯭ꯔꯥ ꯌꯥꯝꯅ ꯀꯩꯁꯨ ꯁꯣꯛꯇꯦꯗ ꯊꯕꯛ ꯑꯃ ꯊꯦꯡꯉꯦꯅ ꯊꯨꯅ ꯂꯥꯛꯄꯗ ꯈꯨꯗꯤ ꯃꯆꯥ ꯑꯃ ꯁꯨꯝ ꯊꯤꯖꯤꯜꯂꯝꯃꯤ ꯖꯥꯠ ꯉꯥꯟꯕ ꯑꯝꯇ ꯆꯤꯡꯈꯠꯂꯨ ꯂꯥꯎ ꯏꯊꯟꯗ ꯍꯧꯒꯠꯄ ꯏꯀꯥꯏ ꯇꯧꯅꯤ ꯆꯠꯂꯥꯎꯃꯤ ꯏꯀꯥꯏꯔꯛꯈꯤꯅꯤ ꯌꯥꯝꯅ ꯑꯩꯅ ꯇꯞꯅ ꯑꯗꯨꯝ ꯆꯠꯁꯤ ꯅꯪꯅꯤ ꯍꯥꯏꯗ꯭ꯔꯣ ꯌꯥꯝ ꯊꯨꯕ ꯁꯥꯈꯣꯗꯅ ꯀꯂꯛ ꯄꯦꯜꯂꯤ ꯍꯧꯒꯠꯂꯣ ꯌꯥ ꯀꯩꯅꯣ ꯁꯨꯝ ꯌꯥꯟꯊꯈ꯭ꯔꯤꯗꯨꯕꯣ ꯂꯨꯝꯃꯤ ꯍꯥꯏꯕꯅꯤ ꯌꯥꯟꯊꯕ ꯅꯠꯇꯤꯒꯤ ꯉꯥꯟꯕ ꯈꯣꯡꯁꯦ ꯊꯥꯕ ꯌꯥꯗ꯭ꯔꯦ ꯁꯤꯡꯂꯤ ꯊꯨꯞꯆꯟꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯁꯤꯗꯤ ꯕꯦꯔꯥ ꯀꯥꯔꯦꯍꯦ ꯑꯩ ꯀꯞꯅꯤꯡꯂꯛꯇꯧꯔꯦꯕ ꯊꯣꯏꯕꯤꯅ ꯀꯩꯁꯨꯝ ꯁꯣꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯂꯝꯕꯤꯁꯦ ꯈꯤꯇꯪ ꯊꯩꯗꯣꯛꯄꯤꯒꯗ꯭ꯔꯥ ꯉꯥꯟꯕꯅ ꯌꯥꯅꯤ ꯌꯥꯅꯤ ꯆꯠꯄꯤꯌꯨ ꯑꯩꯈꯣꯏ ꯅꯥꯀꯟꯗ ꯊꯩꯗꯣꯛꯆꯒꯦ ꯆꯠꯄꯤꯌꯨ ꯆꯠꯄꯤꯌꯨ ꯊꯣꯏꯕꯤꯅ ꯃꯇꯨꯡꯗꯗꯤ ꯂꯝꯕꯤ ꯆꯠꯄ ꯍꯩꯇ꯭ꯔꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨꯀꯣ ꯆꯠꯄ ꯍꯩꯔꯦ ꯍꯥꯏꯔꯀꯥꯟꯗ ꯂꯝꯕꯤꯗ ꯊꯣꯛꯂꯛ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯂꯩꯁꯥꯕꯤꯒꯤ ꯃꯈꯣꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯝ ꯇꯣꯏꯔꯅꯦꯕ ꯆꯅꯨꯅ ꯌꯥꯔꯦꯕ ꯊꯣꯏꯕꯤ ꯃꯤ ꯏꯀꯥꯏꯈ꯭ꯔꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯆꯅꯨꯅ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯊꯣꯏꯍꯦꯟꯕ ꯑꯅꯥꯕꯗꯨ ꯈꯥꯡꯖꯤꯜꯂꯒ ꯌꯦꯡꯂꯛꯄꯅꯤ ꯏꯪ ꯇꯞꯅ ꯅꯤꯡꯊꯤꯖꯕ ꯃꯥꯏꯊꯣꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯉꯥꯏꯍꯥꯛꯇꯤ ꯑꯅꯥꯕꯒꯤ ꯆꯩꯅꯥꯗꯨ ꯀꯥꯎꯈꯤꯕꯒꯨm ꯇꯧꯏ ꯉꯥꯟꯕꯅ ꯊꯣꯏꯍꯦꯟꯕꯒꯤ ꯃꯈꯣꯡ ꯑꯅꯥꯕꯗꯨꯗ ꯃꯈꯣꯡꯗꯨꯅ ꯇꯞꯂꯞꯅ ꯅꯦꯠꯁꯤꯜꯂꯛꯏ ꯀꯩꯅꯣ ꯉꯥꯟꯕ ꯃꯤꯒꯤ ꯈꯣꯡ ꯑꯅꯥꯕꯁꯤꯗ ꯅꯦꯠꯁꯤꯜꯂꯛꯏꯗꯨꯕꯣ ꯅꯪꯒꯤꯗꯤ ꯁꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯊꯑꯣꯏꯒꯤ ꯇꯧꯔꯤꯔꯣ ꯊꯑꯣꯏꯒꯤ ꯇꯧꯒꯦꯅ ꯇꯧꯕꯗ ꯁꯣꯏꯈꯤꯕ ꯅꯪꯁꯨ ꯐꯖꯃꯟꯗꯦꯕꯣ ꯊꯕꯛ ꯑꯝꯇ ꯆꯠꯂꯔꯣꯏꯁꯦ ꯈꯣꯡ ꯁꯝꯐꯝ ꯐꯥꯎꯗ ꯍꯥꯟꯅ ꯑꯝꯇ ꯆꯠꯂꯨꯈꯤꯁꯦ ꯁꯤ ꯑꯝꯇ ꯁꯝꯃꯛꯑꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯁꯝꯒꯤꯅꯤ ꯑꯗꯣ ꯅꯪꯅ ꯍꯧꯖꯤꯛ ꯌꯦꯡꯍꯧꯔꯤꯗꯣ ꯀꯔꯝꯕꯗꯅꯣ ꯑꯩꯅ ꯄꯥꯝꯃꯤꯕ ꯅꯨꯄꯤꯗꯨꯗ ꯑꯣꯏꯔꯝꯃꯗꯤꯕ ꯈꯣꯡꯕꯥꯟꯁꯤ ꯅꯝꯖꯤꯜꯂꯒ ꯊꯜꯂꯝꯗꯧꯅꯤ ꯀꯔꯝꯕꯗꯅꯣ ꯍꯥꯏꯔꯛꯑꯣ ꯑꯁ ꯉꯝꯃꯔꯣꯏ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯅꯪꯅ ꯄꯥꯝꯃꯤꯗꯨꯝ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯅ ꯍꯥꯏꯔꯣꯏ ꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯅ ꯍꯩ ꯁꯛ ꯃꯆꯥ ꯅꯪꯅ ꯄꯥꯝꯃꯤꯕ ꯅꯨꯄꯤꯗꯣ ꯑꯣꯏꯔꯗꯤ ꯌꯥꯝ ꯂꯦꯝꯅ ꯑꯗꯨꯝ ꯍꯟꯗꯣꯛꯆꯈꯤꯒꯦ ꯏꯃꯥꯟꯅꯕꯅ ꯄꯥꯝꯕ ꯅꯨꯄꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯄꯥꯝꯗꯧꯕ ꯅꯨꯄꯥꯗꯣ ꯅꯠꯇꯦꯀꯣ ꯁꯛꯇ ꯑꯁꯤꯒ ꯍꯧꯖꯤꯛꯇꯅ ꯌꯥꯝ ꯐꯤꯡꯕ ꯁꯥꯔꯒ ꯅꯪꯅ ꯄꯥꯝꯃꯤꯕ ꯅꯨꯄꯤꯗꯣ ꯑꯣꯏꯔꯝꯃꯗꯤ ꯈꯣꯡꯕꯥꯟꯅ ꯅꯝꯖꯜꯂꯝꯅꯤ ꯍꯥꯏꯈ꯭ꯔꯒ ꯌꯥꯝ ꯂꯦꯝꯅ ꯁꯥꯖꯤꯜꯂꯤ ꯀꯥꯟꯗꯦꯁꯤ ꯂꯥꯎ ꯆꯠꯂꯁꯤ ꯑꯗꯣ ꯀꯔꯝꯕꯅꯣꯕ ꯑꯃ ꯋꯥ ꯌꯥꯝ ꯉꯥꯡꯕꯤꯗꯨꯔꯣ ꯀꯔꯝꯕꯅꯣ ꯍꯥꯏꯕꯅꯤ ꯈꯨꯝꯗꯕꯤꯒꯤ ꯇꯧꯏ ꯊꯣꯏꯍꯦꯟꯕ ꯀꯔꯝꯕꯅꯣ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯒ ꯋꯥ ꯉꯥꯡꯗꯕꯤꯗꯨꯔꯣ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯃꯥꯟꯅꯗ꯭ꯔꯦꯍꯦ ꯌꯥꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯗꯤꯅꯦ ꯑꯃ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤꯗꯣ ꯅꯨꯡꯁꯤꯕ ꯑꯃ ꯑꯗꯨꯝ ꯄꯣꯛꯏ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯇꯦꯅ ꯋꯥ ꯍꯦꯛ ꯃꯥꯜꯂꯗꯅ ꯄꯦꯔꯦ ꯄꯦꯔꯦ ꯄꯉꯥꯡꯗ ꯉꯥꯡꯏ ꯉꯥꯟꯕꯅ ꯊꯣꯏꯍꯦꯟꯕꯕꯨ ꯁꯧꯔꯒ ꯈꯣꯡ ꯁꯦꯝꯐꯝ ꯂꯩꯕ ꯑꯗꯣꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯥ ꯈꯔ ꯍꯧꯖꯤꯜꯂꯛꯂꯦ ꯁꯥꯈꯤꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯑꯣꯡ ꯃꯇꯧ ꯁꯨꯝ ꯍꯣꯡꯕ ꯍꯧꯔꯛꯂꯦ ꯊꯕꯛ ꯇꯧꯕꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯈꯨ ꯈꯨ ꯀꯥꯝꯕ ꯍꯧꯔꯛꯂꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯂꯤ ꯁꯥꯈꯤꯗꯨ ꯆꯥꯛꯈꯨꯝꯗꯨꯗ ꯑꯄꯥꯏ ꯑꯄꯥꯏ ꯄꯣꯠꯁꯤꯡꯗꯨ ꯂꯥꯛꯇꯨꯅ ꯊꯥꯗꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ ꯅꯣꯡꯉꯥꯜꯂꯤ ꯆꯥꯛ ꯅꯨꯃꯤꯠ ꯇꯥꯔꯤ ꯆꯥꯛ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯉꯥꯛꯇ ꯌꯨꯝꯁꯤ ꯂꯥꯛꯏꯁꯦ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯅꯣꯡꯃ ꯐꯥꯗꯣꯛ ꯍꯛꯆꯥꯡ ꯉꯝꯂꯛꯇꯕ ꯅꯨꯃꯤꯠꯇꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯥꯏ ꯀꯅꯥꯝ ꯍꯦꯛ ꯂꯩꯇꯦ ꯇꯣꯂꯤꯗꯀꯣ ꯁꯥꯈꯤ ꯑꯩꯁꯦ ꯌꯨꯝꯗꯒꯤꯗꯤ ꯐꯅ ꯂꯥꯏꯕꯛ ꯐꯔꯛꯈꯤꯕꯤ ꯁꯥꯈꯤ ꯑꯩ ꯁꯤꯒꯤ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯂꯥꯏꯕꯛ ꯐꯕꯤꯗꯒꯤ ꯃꯤꯅꯥꯏ ꯑꯣꯜꯂꯦ ꯑꯗꯨꯁꯨ ꯁꯦꯜ ꯐꯪꯗꯕ ꯃꯤꯅꯥꯏ ꯆꯅꯨꯒ ꯃꯃꯥꯒꯗꯨ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯁꯥꯈꯤꯒꯤ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯅ ꯇꯥꯔꯤ ꯏꯃꯥ ꯏꯕꯥꯅꯤꯕꯨ ꯆꯥꯛ ꯆꯥꯈꯤꯗ꯭ꯔꯣ ꯉꯔꯥꯡꯁꯨ ꯏꯅꯝꯃꯅ ꯆꯥꯛ ꯊꯣꯡꯕ ꯆꯥꯕꯤꯒꯅꯣꯅ ꯏꯁꯧ ꯂꯥꯡ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯉꯁꯨ ꯃꯊꯟꯇ ꯇꯧꯒꯦꯅ ꯊꯤꯅ ꯉꯥꯡꯉꯒ ꯇꯥꯟꯊꯣꯔꯛꯏ ꯑꯩ ꯏꯅꯝꯃꯒꯤ ꯃꯑꯣꯡꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯏꯃꯧꯁꯦ ꯐꯅ ꯐꯒꯗꯕꯣꯏ ꯅꯤꯡꯏ ꯑꯩꯗꯤ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ ꯁꯥꯈꯤꯗꯨ ꯆꯣꯡ ꯆꯣꯡꯗꯅ ꯊꯣꯛꯂꯛꯏ ꯏꯃꯨꯡꯁꯤꯒꯤ ꯃꯤꯔꯦꯝꯒ ꯂꯩꯕ꯭ꯔꯣ ꯆꯥꯛ ꯂꯣꯏꯖꯔꯦ ꯅꯊꯤꯕꯣꯡ ꯆꯥꯕꯤꯔꯔꯣ ꯂꯥꯛꯑꯣ ꯅꯕꯦꯝꯃ ꯑꯩꯅꯅꯦ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯖꯔꯤꯁꯦ ꯍꯥꯕ ꯌꯥꯕ꯭ꯔꯅ ꯑꯃꯨꯛꯇ ꯌꯦꯡꯂꯔꯣ ꯀꯔꯤꯅꯣ ꯃꯧ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯕꯣ ꯑꯩ ꯑꯃ ꯂꯩꯔꯤꯕꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯕꯒꯦ ꯏꯃꯥꯗꯤ ꯏꯃꯥ ꯑꯣꯏꯅ ꯎꯗ꯭ꯔꯗꯤ ꯁꯥ ꯑꯣꯏꯅ ꯎ ꯍꯥꯏꯔꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯨ ꯂꯥꯛꯑꯣ ꯍꯥꯏꯕꯁꯦ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯀꯥꯏꯕ ꯀꯥꯏꯗꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ
ꯅꯪꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡ ꯇꯧꯔꯤꯕꯗꯨ ꯑꯗꯨꯕꯨ ꯍꯥꯏꯕꯅꯤꯅꯦ ꯅꯈꯣꯏꯕꯨ ꯀꯩ ꯑꯣꯏꯗꯅ ꯑꯩꯅ ꯑꯃꯨꯛ ꯎꯁꯤꯠꯈꯤꯗꯣꯏꯅꯣ ꯃꯤꯔꯦꯝ ꯑꯣꯏꯗꯅ ꯐꯝꯆꯥ ꯆꯥꯔꯒ ꯂꯩꯕ ꯅꯣꯏꯗ ꯕꯦꯕꯥꯔꯒ ꯂꯣꯏꯅꯅ ꯍꯥꯏꯈꯣ ꯍꯥꯏꯕ꯭ꯔꯣ ꯁꯦꯜ ꯊꯣꯛꯄꯅ ꯃꯤ ꯑꯃꯈꯛ ꯃꯁꯤꯗꯩꯁꯤꯗ ꯀꯩꯊꯦꯜ ꯊꯣꯛꯏꯕꯅꯤꯗꯣ ꯍꯥꯏꯗꯅ ꯊꯣꯛꯈ꯭ꯔꯅꯤ ꯄꯣꯠ ꯁꯤꯠꯂꯤ ꯈꯪꯗꯦ ꯁꯤꯠꯇꯦ ꯈꯪꯗꯦ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥ ꯅꯠꯇ꯭ꯔꯣ ꯅꯣꯡꯃꯇ ꯁꯦꯜ ꯄꯨꯁꯤꯜꯂꯛꯄ꯭ꯔꯁꯨ ꯅꯠꯇꯕ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯒꯤ ꯂꯩꯕꯥꯛꯁꯤ ꯇꯧꯔꯗꯤ ꯐꯅ ꯀꯥꯟꯅꯅꯤ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯆꯪꯈ꯭ꯔꯣ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯆꯥꯔꯒ ꯄꯣꯊꯥꯖꯔꯨꯔꯣ ꯏꯁ ꯍꯥꯏꯌꯣ ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯁꯨ ꯇꯣꯛꯀꯅꯤꯌꯦ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯀꯥꯏꯅ ꯑꯩꯅ ꯌꯥꯝ ꯉꯥꯡꯖꯅꯤꯡꯕꯒ ꯃꯥꯜꯂꯨꯔꯕꯣ ꯅꯣꯏꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥ ꯉꯥꯡꯅꯅꯤ ꯈꯟꯕꯗꯅꯦ ꯕꯤꯠꯀ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯏꯅꯝꯃ ꯍꯦ ꯀꯩꯅꯣ ꯁꯥꯈꯤꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗ ꯆꯅꯨ ꯃꯁꯥꯗꯣ ꯈꯪꯕꯒꯤ ꯈꯖꯤꯛ ꯆꯣꯡꯈꯠꯂꯤ ꯁꯛꯇꯥꯁꯤꯒ ꯌꯥꯝ ꯈꯪꯖꯟꯅꯕꯤꯒꯁꯨ ꯁꯥꯔꯤꯌꯦ ꯑꯔꯦꯝꯕꯗ ꯈꯨꯅꯝꯁꯤꯅ ꯍꯥꯏꯖꯤꯜꯂꯛꯑꯗꯤ ꯈꯪꯖꯟꯅꯕꯤ ꯁꯥꯕꯒ ꯄꯨꯡꯆꯥꯏ ꯆꯥꯏꯅꯤ ꯏꯅꯝꯃꯒꯤ ꯋꯥꯉꯥꯡꯗꯣ ꯇꯥꯕ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯐꯔꯦ ꯏꯃꯥꯗ ꯍꯪꯒꯠꯅ ꯈꯨꯝꯕꯗꯣ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯂꯩꯕ ꯉꯝꯗꯦ ꯏꯅꯝꯃ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗꯦ ꯑꯩ ꯁꯤ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯉꯥꯡ ꯅꯪꯁꯨꯅꯦ ꯑꯩꯅ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯤ ꯐꯤ ꯁꯥꯕ ꯇꯝꯕ ꯆꯠꯂꯤꯔꯥ ꯂꯝꯕꯤꯗ ꯅꯨꯄꯥ ꯅꯍꯥꯒ ꯒꯥꯒꯥ ꯂꯥꯡꯕ ꯆꯠꯂꯤꯕ꯭ꯔꯣ ꯅꯪꯒꯤ ꯄꯥꯎꯁꯦ ꯏꯅꯥꯁꯤꯗ ꯇꯥꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯗꯦꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯃꯥꯏꯁꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯐꯥꯎ ꯏꯀꯥꯏꯖꯔꯦ ꯑꯩ ꯉꯁꯤꯐꯥꯎ ꯅꯨꯄꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯃꯐꯥꯎ ꯌꯥꯎꯗ꯭ꯔꯤ ꯏꯅꯝꯃꯗ ꯃꯤꯅ ꯄꯥꯎ ꯍꯦꯟꯖꯤꯟꯅ ꯇꯝꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯩꯁꯤ ꯃꯤꯒꯤ ꯃꯤꯋꯥ ꯌꯥꯝ ꯇꯥꯒꯜꯂꯤꯁꯤꯔꯣ ꯑꯩ ꯑꯗꯨꯗꯤ ꯍꯥꯏꯈꯤ ꯃꯤꯅ ꯏꯅꯝꯃꯗ ꯍꯦꯟꯖꯤꯟꯅ ꯇꯝꯃꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯖꯕꯅꯤ ꯑꯉꯥꯡ ꯅꯆꯤꯟ ꯈꯨꯝꯃꯛꯀꯅꯨ ꯄꯦꯄꯥ ꯄꯦꯄꯥ ꯉꯥꯡꯂꯤꯕ ꯅꯆꯤꯟꯗꯣ ꯈꯨꯄꯥꯛꯁꯤꯅ ꯎꯪꯈꯩ ꯊꯥꯖꯤꯜꯂꯛꯑꯗꯤ ꯅꯄꯥ ꯅꯄꯨ ꯎꯅꯤ ꯏꯅꯝꯃ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥ ꯏꯄꯨꯗꯤ ꯄꯟꯕꯤꯔꯛꯀꯅꯨ ꯆꯨꯝꯅ ꯉꯥꯡꯅꯔꯝꯕꯗꯒꯤ ꯕꯦꯕꯥꯔ ꯀꯥꯏꯅꯔꯛꯀꯅꯤ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯥ ꯁꯥꯈꯤꯗꯨ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯆꯅꯨꯗꯨ ꯂꯋꯥꯏꯒꯤ ꯃꯁꯝ ꯇꯥꯛ ꯍꯦꯛꯇ ꯄꯥꯏꯔꯛꯏ ꯆꯅꯨꯁꯨ ꯅꯥꯔꯗꯨꯅ ꯃꯅꯝꯃꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯅꯕ ꯀꯟꯅ ꯄꯥꯏꯔꯤ ꯃꯃꯥꯅ ꯈꯥꯝꯗꯣꯛꯂꯤ ꯅꯪꯒꯨꯝꯕꯅꯁꯨ ꯁꯥꯈꯤ ꯑꯩꯉꯣꯟꯗ ꯅꯆꯤꯟ ꯈꯨꯝꯕ ꯁꯥꯏ ꯑꯉꯥꯡꯅ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯗꯤ ꯅꯁꯝꯁꯦ ꯂꯣꯏ ꯐꯣꯏꯗꯠꯄ ꯇꯥꯔꯦ ꯊꯥꯗꯣꯛꯑꯅꯤ ꯃꯧ ꯅꯪꯕꯣ ꯌꯨꯝꯊꯪꯅꯕꯁꯤꯡꯅ ꯂꯣꯏꯅ ꯌꯦꯡꯅꯔꯛꯑꯦ ꯍꯩꯋꯥꯅꯤ ꯅꯪꯕꯣ ꯊꯥꯗꯣꯛꯅꯔꯣ ꯏꯅꯝꯃ ꯊꯥꯗꯣꯛ ꯁꯝꯁꯤꯅ ꯊꯥꯗꯣꯛ ꯏꯅꯝꯃ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯐꯣꯏ ꯇꯥꯕ ꯆꯅꯨꯁꯨ ꯃꯈꯨꯠꯇꯨ ꯂꯥꯝꯂꯒ ꯁꯥꯈꯤꯒꯤ ꯃꯁꯝꯗꯨ ꯐꯣꯏꯔꯛꯏ ꯑꯗꯨꯝ ꯌꯦꯛ ꯇꯧꯔꯛꯄꯒ ꯁꯥꯈꯤꯗꯨ ꯆꯅꯨꯒꯤ ꯃꯁꯝ ꯐꯣꯏꯔꯝꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯞꯁ ꯂꯥꯎꯁꯤꯟꯅꯔꯛꯏ ꯑꯣ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯂꯦ ꯃꯤ ꯍꯥꯠꯂꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯃꯃꯥ ꯃꯆꯥ ꯆꯪꯗꯅ ꯑꯩ ꯍꯥꯠ ꯇꯧꯔꯦ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯁꯤꯡꯗꯨ ꯆꯪꯂꯛꯄꯗꯤ ꯂꯥꯏꯔꯗꯅ ꯁꯝꯕꯜ ꯃꯔꯨꯝꯗ ꯌꯦꯡꯂꯒ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯏꯅꯩ ꯅꯨꯄꯤ ꯑꯃꯅ ꯀꯩꯅꯣ ꯃꯁꯝ ꯍꯥꯟꯅ ꯂꯥꯝꯈꯤꯕꯗꯤ ꯃꯧꯁꯤꯅ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯒ ꯀꯟꯕꯤꯌꯨ ꯂꯥꯎꯔꯛꯄꯁꯨ ꯃꯥꯅ ꯍꯥꯟꯅ ꯂꯥꯎꯔꯛꯏꯁꯤꯅ ꯀꯝꯗꯧꯕꯅꯣ ꯈꯪꯗꯦꯍꯦ ꯌꯦꯡꯐꯝ ꯊꯣꯛꯄ ꯄꯪꯌꯦꯡꯗ ꯌꯦꯡꯉꯨ ꯃꯁꯤꯒꯤ ꯃꯧꯁꯤꯁꯨ ꯇꯧꯁꯤꯟꯅꯕꯗꯤ ꯐꯖꯅ ꯍꯩꯌꯦ ꯃꯥꯅꯁꯨ ꯆꯅꯨꯗ ꯍꯥꯟꯅ ꯃꯁꯝꯁꯨ ꯐꯣꯏꯈ꯭ꯔꯒ ꯍꯣꯏ ꯁꯤꯔꯦ ꯀꯥꯏꯅ ꯇꯧꯁꯤꯟꯅꯕꯁꯨ ꯁꯥꯏ ꯂꯩꯕꯥꯛ ꯃꯈꯥꯗꯒ ꯊꯔꯣ ꯑꯣꯟꯈ꯭ꯔꯦꯅꯦ ꯃꯁꯛꯁꯤꯒ ꯇꯧꯔꯤꯁꯤ ꯉꯥꯅ ꯁꯤꯔꯝꯗꯥꯏꯒꯤ ꯈꯞꯄꯗꯣ ꯍꯦꯛ ꯃꯥꯟꯈꯩ ꯂꯥꯡꯒꯅꯨ ꯇꯨꯃꯤꯟ ꯂꯩꯕꯅꯤ ꯅꯣꯏꯕꯣ ꯑꯩꯈꯣꯏꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈ꯭ꯔꯗꯤ ꯃꯤ ꯂꯩꯔꯒ ꯈꯥꯝꯗꯣꯛꯄ ꯆꯪꯂꯛꯇꯦꯅ ꯆꯅꯨ ꯃꯃꯥꯅ ꯋꯥꯔꯧꯈꯤꯅꯤ ꯍꯥꯏꯕꯅꯤ ꯅꯣꯏꯕꯣ ꯃꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯈꯠꯅꯕ ꯌꯦꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯕꯤꯅꯤ ꯁꯤ ꯅꯠꯇ꯭ꯔꯥ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯍꯦꯟꯅ ꯍꯧꯈ꯭ꯔꯦ ꯇꯥꯅꯤꯡꯗꯦ ꯅꯈꯣꯟꯗꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯣꯝꯗ ꯁꯥꯈꯤꯗꯨ ꯃꯈꯥꯗꯒ ꯊꯔꯣ ꯑꯣꯜꯂꯒ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯐ꯭ꯔꯤꯡ ꯀꯥꯎꯔꯤ ꯆꯅꯨꯒ ꯃꯃꯥꯒꯗꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯋꯥ ꯐꯥꯎꯕ ꯉꯥꯡꯅꯤꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯣ ꯏꯃꯥ ꯅꯆꯥꯁꯤ ꯃꯣꯏꯅ ꯐꯨꯔꯦ ꯂꯩꯁꯥꯕꯤꯅꯦꯅ ꯅꯤꯡꯉꯝꯕꯤ ꯑꯃ ꯂꯩꯔꯤꯁꯤꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯦ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ ꯏꯅꯝꯃ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯏꯅꯝꯃꯅ ꯁꯝ ꯐꯣꯏꯔꯛꯄꯅꯤ ꯑꯩꯁꯨ ꯅꯥꯔꯒ ꯐꯣꯏꯔꯛꯄꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯁꯤꯗ ꯏꯅꯝꯃꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯩꯅ ꯐꯣꯏꯕꯗꯤ ꯇꯞꯅꯅꯦ ꯅꯪꯅ ꯐꯣꯏꯔꯛꯄꯗꯤ ꯀꯟꯅ ꯐꯣꯏꯅꯦ ꯑꯩꯅꯗꯤ ꯏꯆꯟꯅꯤꯅ ꯅꯨꯡꯁꯤꯗꯅ ꯇꯞꯅ ꯃꯁꯝ ꯐꯣꯏꯕꯤꯔꯒ ꯑꯩꯉꯣꯟꯗꯅ ꯀꯟꯅ ꯍꯦꯛꯇ ꯐꯣꯏꯔꯛꯏꯅꯦ ꯌꯥꯔꯦ ꯃꯧ ꯅꯪꯁꯨ ꯀꯥꯗ ꯆꯪꯉꯣ ꯅꯆꯟꯅꯨꯄꯤꯁꯦ ꯏꯃꯥ ꯉꯥꯡꯒꯦ ꯁꯣꯁꯨ ꯆꯪꯉꯣ ꯏꯃꯥ ꯑꯩꯈꯣꯏ ꯆꯅꯨꯁꯦ ꯃꯑꯣꯡ ꯃꯥꯟꯗꯅ ꯌꯥꯝ ꯇꯧꯉꯝꯗꯧꯔꯤ ꯈꯔ ꯉꯥꯡꯉꯣ ꯑꯗꯨꯒꯅꯦ ꯑꯉꯥꯡ ꯅꯤꯡꯉꯝꯕꯤ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯪ ꯑꯩꯉꯣꯟꯗ ꯈꯨꯠ ꯍꯜꯂꯗꯅ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯁꯥꯈꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯆꯅꯨꯗꯨ ꯃꯃꯥꯗ ꯇꯞꯅ ꯌꯦꯡꯂꯛꯏ ꯅꯪꯕꯨ ꯀꯩꯗꯧꯕꯒꯤ ꯅꯅꯝꯃꯒꯤ ꯃꯁꯝ ꯐꯣꯏꯔꯨꯔꯤꯅꯣ ꯑꯩꯁꯨ ꯅꯥꯃꯟꯈꯤꯕꯒꯤ ꯐꯣꯏꯔꯨꯕꯅꯤ ꯊꯥꯗꯣꯔꯛꯀꯗ꯭ꯔꯅ ꯈꯥꯡꯒ ꯂꯩꯕꯅꯤ ꯅꯥꯕꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯤ ꯑꯗꯨꯅ ꯐꯣꯏꯕꯅꯤ ꯌꯥꯔꯦ ꯃꯊꯪꯗꯤ ꯐꯣꯏꯔꯨꯅꯨꯀꯣ ꯅꯅꯝꯃꯁꯦ ꯍꯟꯗꯛꯇꯤ ꯃꯁꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦꯡꯕꯗꯣ ꯎꯠꯊꯣꯔꯛꯏ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯆꯥ ꯅꯨꯄꯥꯅ ꯃꯔꯣꯜ ꯑꯃ ꯋꯥ ꯍꯥꯏꯅꯕ ꯌꯥꯗꯕꯅꯦ ꯋꯥꯗꯧꯔꯤꯗ
ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯗꯣꯝꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯁꯥꯈꯤꯅ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯪꯂꯛꯏ ꯑꯩ ꯀꯩꯗꯧꯔꯦ ꯅꯨꯃꯤꯠ ꯇꯥꯔꯁꯤ ꯐꯥꯎ ꯇꯨꯝꯗꯨꯅ ꯂꯩꯔꯤꯗꯤ ꯆꯥꯛꯀꯗꯣ ꯊꯣꯡꯒꯠꯄ ꯍꯧꯕ ꯌꯥꯗ꯭ꯔꯣ ꯏꯃꯥꯅ ꯉꯥꯡꯂꯛꯅꯕ ꯁꯤꯟꯒꯅꯨꯀꯣ ꯀꯣꯛ ꯆꯤꯛꯄꯒꯤꯅꯤ ꯍꯤꯞꯄꯤꯁꯦ ꯑꯩꯅ ꯌꯥꯝ ꯍꯤꯞꯆꯅꯤꯡꯕꯒ ꯃꯥꯟꯕ꯭ꯔꯣ ꯅꯥꯔꯗꯤ ꯏꯃꯥꯗ ꯍꯥꯏꯔꯒ ꯍꯤꯗꯥꯛ ꯂꯩꯍꯟꯕ ꯌꯥꯗꯕ꯭ꯔꯥ ꯅꯪꯕꯨ ꯂꯩꯍꯟꯅꯤ ꯁꯣꯏꯗꯅ ꯑꯔꯦꯝꯕꯗ ꯍꯤꯗꯥꯛꯀꯤ ꯃꯍꯨꯠꯇ ꯍꯨ ꯑꯣꯏꯅ ꯂꯩꯔꯛꯄ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯅꯃꯥ ꯇꯧ ꯉꯝꯃꯤꯁꯦ ꯍꯩ ꯏꯃꯥ ꯇꯥꯅꯤꯡꯅꯤ ꯅꯪꯕꯨ ꯇꯞꯅ ꯉꯥꯡ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯏꯁꯥꯎ ꯁꯥꯎꯔꯝꯃꯤꯁꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯍꯥꯏꯌꯣ ꯑꯗꯨꯕꯨꯔꯣ ꯉꯁꯥꯏꯅꯦ ꯑꯩꯅ ꯏꯃꯥꯒ ꯏꯆꯟꯒꯗ ꯆꯥꯛ ꯂꯣꯏ ꯆꯥꯔꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯃꯣꯏꯅ ꯈꯠꯅꯕ ꯍꯧꯔꯛꯏ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯈꯔꯕꯨꯗꯤ ꯈꯨꯝꯃꯨꯔꯦ ꯑꯗꯨꯗ ꯏꯆꯟꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯂꯥꯝꯃꯒ ꯑꯩꯒꯤ ꯁꯝꯁꯤ ꯍꯦꯛꯇ ꯐꯣꯏꯔꯤꯅꯤꯅꯦ ꯑꯩꯗꯤ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯒꯦ ꯅꯪ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯑꯩꯗꯤ ꯌꯥꯝ ꯑꯣꯠꯂꯦ ꯑꯩ ꯂꯩꯕ ꯉꯝꯃꯔꯣꯏ ꯇꯨꯝꯃꯤꯀꯥꯟꯗ ꯃꯣꯟꯒ ꯅꯝꯁꯤꯜꯂꯒ ꯍꯥꯠꯀꯗꯧ ꯃꯥꯜꯂꯦ ꯑꯩ ꯌꯥꯝ ꯀꯤꯖꯩ ꯉꯥꯏꯈꯣꯁꯦ ꯑꯝꯇ ꯇꯞꯊꯈꯣ ꯃꯣꯏꯅ ꯈꯠꯅꯕ ꯍꯧꯔꯒ ꯅꯪꯅ ꯀꯩꯗꯧꯕꯒꯤ ꯅꯄꯥꯝ ꯆꯠꯇꯣꯏꯅꯣ ꯍꯦꯔꯥ ꯑꯩ ꯇꯧꯒꯦ ꯑꯉꯥꯡ ꯃꯥꯅ ꯃꯅꯝꯃꯗꯒ ꯃꯁꯝ ꯐꯣꯏꯔꯗꯅ ꯑꯉꯥꯡ ꯇ꯭ꯔꯤꯠ ꯇꯧꯒꯦ ꯉꯁꯤꯗꯤ ꯍꯩ ꯏꯆꯟ ꯗꯣꯝꯕꯗꯣ ꯌꯥꯝ ꯐꯤꯡꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯆꯅꯨꯁꯨ ꯄꯥꯃꯥꯒ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯕꯨꯡꯅ ꯀꯧꯔꯒ ꯆꯪꯂꯛꯄꯗꯨꯗ ꯍꯔꯥꯎꯅ ꯈꯨꯝꯖꯔꯛꯏ ꯀꯩ ꯍꯥꯏꯒꯦ ꯇꯥꯆꯧ ꯆꯥꯛ ꯂꯥꯝꯃꯕꯣ ꯂꯣꯏꯁꯤꯜꯂꯛꯏ ꯆꯥꯛꯀ ꯂꯥꯏꯔꯤ ꯉꯁꯥꯏ ꯅꯪꯅ ꯅꯅꯝꯃꯗ ꯁꯝ ꯐꯣꯏ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ ꯏꯅꯝꯃꯅ ꯍꯥꯟꯅ ꯐꯣꯏꯔꯛꯄꯅꯤ ꯅꯪꯅ ꯐꯣꯏ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯣ ꯅꯆꯤꯟꯗꯨ ꯄꯥꯟꯗꯕ꯭ꯔꯣ ꯇꯨꯃꯤꯟ ꯂꯩꯗꯨ ꯀꯩꯒꯤꯅꯣ ꯍꯪꯉꯤꯕꯁꯤ ꯍꯪꯉꯤꯕ ꯋꯥꯗ ꯈꯨꯝꯅꯈꯩ ꯃꯅꯝꯃꯅ ꯐꯣꯏꯕ ꯀꯥꯏ ꯃꯁꯤ ꯃꯅꯝꯃꯅ ꯐꯣꯏꯒ ꯍꯥꯏ ꯁꯥꯗꯅ ꯃꯁꯤ ꯑꯉꯥꯡꯁꯤ ꯃꯁꯦ ꯇꯧ ꯉꯝꯗꯧꯔꯤꯅꯦ ꯑꯩꯅ ꯑꯉꯥꯡꯅꯦꯅ ꯈꯔ ꯂꯨꯅ ꯇꯧꯔꯤ ꯃꯇꯤꯛ ꯅꯪ ꯊꯛ ꯀꯥꯔꯦꯅꯦ ꯍꯥ ꯊꯛ ꯀꯥꯔꯦꯕ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯅꯆꯥꯅꯨꯄꯤ ꯑꯁꯤꯗ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯨꯄꯤꯅ ꯌꯨꯝꯁꯤꯗ ꯀꯔꯤ ꯀꯔꯝꯕ ꯂꯤꯆꯠ ꯆꯠꯂꯤ ꯍꯥꯏꯕꯗꯤ ꯅꯪ ꯀꯔꯤꯒꯤ ꯈꯪꯗꯦ ꯃꯅꯦꯝ ꯑꯩꯉꯣꯟꯗ ꯐꯥꯎ ꯋꯥ ꯍꯪꯒꯠꯇꯨꯅ ꯃꯊꯤꯕꯣꯡ ꯐꯥꯎ ꯄꯜꯂꯒ ꯉꯥꯡꯂꯤꯕ ꯅꯇꯨꯗꯅ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯍꯥꯏꯕ ꯉꯝꯗꯕ ꯑꯗꯨꯒ ꯃꯔꯥꯜꯁꯨ ꯂꯩꯇꯕ ꯅꯆꯥꯅꯨꯄꯤꯁꯤꯗ ꯅꯇꯤꯡ ꯊꯣꯛꯅ ꯉꯥꯡꯕꯁꯨ ꯁꯥꯏ ꯌꯥꯔꯦ ꯃꯥꯁꯨ ꯇꯥꯅꯤꯡꯗꯦ ꯅꯈꯣꯏꯅꯤ ꯃꯥꯟꯅꯔꯒ ꯁꯥꯈꯤꯗ ꯑꯣꯠꯄ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯎꯗ꯭ꯔꯤ ꯈꯪꯗ꯭ꯔꯤ ꯃꯇꯤꯛ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯗꯣ ꯇꯧꯔꯛꯑꯅꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯄꯨꯛꯆꯦꯜ ꯑꯩ ꯈꯪꯉꯤ ꯁꯥꯈꯤꯅ ꯑꯗꯨꯝꯅ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯀꯩꯁꯨ ꯍꯥꯏꯔꯝꯃꯣꯏ ꯏꯃꯥꯅ ꯏꯇꯩ ꯏꯅꯥꯎ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯜꯂꯤꯕꯗꯣ ꯑꯩꯁꯨ ꯂꯣꯏ ꯈꯪꯕꯖꯥꯠ ꯑꯩꯒꯤ ꯀꯔꯤ ꯏꯊꯧ ꯂꯩꯇꯅ ꯏꯆꯥ ꯏꯃꯧ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯟꯒꯗꯧꯔꯤꯕ ꯍꯩ ꯏꯕꯨꯡ ꯑꯆꯧꯕ ꯅꯪ ꯋꯥꯁꯣꯏ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯍꯥꯟꯅ ꯋꯥꯔꯛꯎ ꯆꯠ ꯏꯃꯥꯒ ꯏꯆꯟꯒꯅꯤ ꯍꯥꯟꯅ ꯋꯥꯔꯛꯀꯗꯣꯏꯅꯤ ꯁꯥꯈꯤꯗ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯋꯥꯔꯛꯇꯣꯏꯅꯣ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯃꯧ ꯅꯨꯄꯤꯁꯤꯗ ꯏꯆꯟ ꯅꯈꯣꯏ ꯑꯅꯤ ꯆꯪꯂꯒ ꯈꯠꯅꯕ ꯍꯧꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯍꯥꯏꯕꯅꯤꯗ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏ ꯄꯨꯟꯕ ꯉꯝꯃꯔꯣꯏꯕ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯈꯣꯏꯁꯨ ꯁꯥꯈꯤꯗ ꯈꯠꯅꯕ ꯍꯧꯔꯔꯣꯏꯗꯅ ꯅꯥꯀꯟꯗ ꯀꯥ ꯑꯃ ꯁꯝꯅꯔꯒ ꯁꯥꯗꯣꯛꯂꯒꯦ ꯏꯃꯥꯈꯣꯏꯁꯨ ꯏꯪꯅ ꯆꯥꯔ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜ ꯏꯪꯅ ꯆꯥꯔꯒꯦ ꯊꯕꯛ ꯍꯜꯂꯛꯄꯗ ꯅꯣꯏꯒꯤ ꯈꯠꯅꯕꯒꯤ ꯄꯥꯎꯁꯦ ꯑꯩ ꯇꯥꯕ ꯇꯣꯏꯃꯟꯈ꯭ꯔꯦ ꯊꯥꯁꯣ ꯏꯅꯝꯃ ꯅꯈꯣꯏꯅꯤ ꯇꯣꯉꯥꯟ ꯆꯥꯈꯤꯅꯨ 이마가 이바니 이나보다 카나바가 있어 호디 이나마가 머리 파자나 사나게바 아이나 가사이 이나마기 삼포이보다 라리 하이자기 나코이 동안 자키 तानिंग दी सन आइदी नंगसे याम इंग तपी मोंग हादबी अंगांग निन खलुबनी अदुगा नंगदी मोना सिंगाव लाकपा अंगांग ओइरम अदुना वा मखा तारा नखोनगदु तानिंग दे असी हाइरम लगा दोंबा ममाइदु लेथोक्तुना साकुमदगी थोक्लाई साखी सुथोंग मरुमदगी मागी नुपाना nganglibadu तादुना लेरमबनी दोंबा थोक्लकले खंगलबदा फामुंगदा सेनसिनदुना अमुक हिपलगा लै दोंबसु कादा संगलै सखी तुमलब्रो नंग पाउ नुंगाइबम तमिगिनेसे नंगना नहादगी अदुम हाइरगा लाकपा तोंगान चासे हाइबदो हयेंदगी चारदौनी असेंबगिरो हाइसे अदो इमागी इसागना अमुक सावरदी कमाय तौदोइनो कैसुम हाइरारोइ अइना nganglमलबनी मतुंगा खन्नबा हौरक्लबदी नंगसु दुम फुजिल अइ लैयि कानना लै लैट्रकान हौरक्लबदीने नंगी मसिंगदो अदुम तौसिल नति नंगबु नहानवाइदी मसिंग याम फटखिदबगुम तौदाइने सिदेक लाकपदगी इंगतपि ओनख्रबो होय ओनख्रे मौइरबनीना इंगतपता याजे अदुना मसिंग फत्तबगा सोय मांख्रे अदुनुपा हयेंदगी तोंगान चारदोइनिना आइना चानिंग थोंगलगा चारसे होय चारदो नंगना चानिंगबदो हाइरो हयेंग नोंग हेक आनबगा आइना सेलगा लैरुदौरिनि सन चानिंगे अदुगा ओक्सु ngano mahi yaudabida nap nap launa ngombusu chaningi aduga yen singjusu bizadoini
ꯑꯩꯅ ꯂꯣꯏ ꯂꯩꯊꯔꯒ ꯄꯤꯖꯗꯣꯏꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯐꯕꯤꯁꯦ ꯅꯍꯥꯟꯈꯩ ꯆꯥꯅꯤꯡꯕ ꯑꯃꯠꯇ ꯆꯥꯕ ꯐꯪꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯆꯥꯛꯈꯨꯝꯁꯨ ꯇꯣꯉꯥꯟꯗꯧꯔꯕꯅꯤꯅ ꯄꯤꯖꯗꯧꯔꯕꯅꯤ ꯃꯥ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯑꯩꯅ ꯀꯥꯁꯤꯗ ꯄꯨꯁꯤꯜꯂꯒ ꯆꯥꯔꯤ ꯃꯌꯥꯝꯁꯦ ꯈꯪꯖꯄꯣꯠꯇꯦ ꯃꯥꯗꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯁꯥꯈꯤꯒ ꯗꯣꯝꯕꯒꯗꯣ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯦ ꯗꯣꯝꯕ ꯃꯥꯁꯨ ꯃꯃꯥ ꯑꯃꯗꯤ ꯃꯆꯜꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯔꯤꯁꯨ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ ꯆꯅꯨꯁꯨ ꯐꯤ ꯁꯥꯕ ꯆꯠꯇꯨꯅ ꯃꯗꯨꯗꯒꯤ ꯁꯦꯜ ꯈꯤꯇꯪ ꯐꯪꯂꯛꯄꯗꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯆꯦꯡ ꯆꯥꯛ ꯃꯦꯠꯂꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯣꯏꯕꯤꯒ ꯆꯥꯅꯨꯒꯗꯣ ꯐꯤ ꯁꯥꯐꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯝꯕꯤꯗ ꯂꯥꯛꯏ ꯇꯨꯡꯗꯒꯤ ꯉꯥꯟꯕꯒ ꯊꯣꯏꯍꯦꯟꯕꯒꯅꯁꯨ ꯇꯥꯟꯅꯔꯛꯏ ꯉꯥꯟꯕꯅ ꯉꯥꯏꯈꯣꯏꯅ ꯅꯈꯣꯏꯅꯤꯕꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈꯤꯁꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯉꯥꯏꯔꯝꯃꯦ ꯈꯪꯅ ꯎꯁꯤꯟꯅꯗꯅ ꯆꯠꯈ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤ ꯉꯥꯎꯕ꯭ꯔꯣ ꯍꯩ ꯂꯩꯁꯥꯕꯤꯅ ꯄꯪꯕꯤ ꯉꯥꯏꯈꯣꯗꯅ ꯊꯣꯏꯕꯤꯅ ꯌꯥꯝ ꯉꯥꯏꯖꯅꯤꯡꯕ ꯍꯥꯏꯗꯨꯅꯤ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯅꯕ ꯊꯕꯛ ꯅꯨꯡꯁꯤꯕꯤ ꯅꯈꯣꯏꯒꯤꯗꯃꯛ ꯃꯇꯝ ꯈꯔ ꯃꯥꯡꯍꯟꯕꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯑꯁ ꯅꯨꯡꯁꯤꯕꯤꯒ ꯌꯧꯈꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯇꯥꯅꯤꯡꯗꯝꯅ ꯂꯣꯏꯔꯦ ꯅꯪꯅ ꯇꯥꯅꯤꯡꯗ꯭ꯔꯁꯨ ꯅꯃꯥꯟꯅꯕꯤꯁꯤꯅꯗꯤ ꯇꯥꯅꯤꯡꯂꯝꯂꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯩ ꯀꯩꯁꯨ ꯇꯥꯅꯤꯡꯖꯗꯦ ꯅꯈꯣꯏ ꯂꯩꯔꯝꯅꯤ ꯈꯟꯕꯗ ꯀꯣꯛꯆꯥꯎꯕꯤꯗꯨꯝ ꯀꯥꯏ ꯊꯣꯏꯍꯦꯟꯕꯅ ꯀꯩꯒꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯤꯕ ꯆꯅꯨꯅ ꯀꯃꯥꯏꯅ ꯇꯥꯔꯣꯏꯗꯣꯏꯅꯣ ꯅꯈꯣꯏ ꯈꯨꯜꯁꯤꯗꯒꯤ ꯇꯥꯟꯅꯔꯛꯄꯗꯨꯅ ꯑꯩꯈꯣꯏ ꯈꯨꯜ ꯐꯥꯎ ꯇꯥꯟꯅꯔꯛꯑꯅꯤ ꯃꯤꯅ ꯌꯥꯗꯦ ꯈꯪꯉꯗꯤ ꯀꯣꯛꯁꯨ ꯇꯣꯛꯇꯦ ꯂꯩꯀꯥꯏ ꯏꯕꯨꯡꯁꯤꯡꯅ ꯎꯈ꯭ꯔꯒ ꯀꯩꯅꯦꯅ ꯈꯟꯈꯤꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯎꯔꯒ ꯌꯥꯝ ꯍꯦꯟꯖꯤꯜꯂꯦꯅ ꯍꯥꯏꯅꯈꯤꯔꯣꯏꯗ꯭ꯔꯣ ꯊꯣꯏꯍꯦꯟꯕꯅ ꯍꯥꯏꯅꯤꯡ ꯍꯥꯏꯖꯁꯅꯨ ꯀꯩꯅꯣ ꯃꯣꯏꯁꯨ ꯃꯇꯝ ꯑꯝꯇ ꯀꯥꯜꯂꯛꯄꯣꯠꯇꯦ ꯑꯉꯥꯎꯕꯤ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯌꯧꯖꯔꯛꯄꯒꯤ ꯇꯥꯟꯅꯖꯔꯛꯄꯅꯤ ꯁꯤꯗ ꯑꯍꯦꯟꯕ ꯋꯥꯈꯜ ꯀꯔꯤꯁꯨ ꯈꯟꯅꯤꯡꯉꯥꯏ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯅ ꯆꯅꯣ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯜꯂꯅꯨ ꯌꯥꯔꯦ ꯀꯣꯛ ꯍꯥꯏꯔꯛꯑꯣꯕ ꯑꯩꯈꯣꯏꯁꯨ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯏꯟꯅꯕꯁꯤ ꯏꯀꯥꯏꯔꯝꯃꯣꯏ ꯈꯟꯕ꯭ꯔꯣ ꯌꯥꯝ ꯏꯀꯥꯏꯈ꯭ꯔꯖꯥꯠꯅꯤ ꯏꯀꯥꯏꯔꯗꯤ ꯂꯩꯍꯧꯔꯣꯏ ꯉꯁꯤꯗꯤ ꯌꯥꯔꯦ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯁꯨꯛꯍꯟ ꯅꯈꯣꯏ ꯊꯣꯡꯒꯥꯜꯗ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯉꯥꯟꯕꯅ ꯑꯩꯁꯨ ꯊꯣꯏꯕꯤ ꯅꯈꯣꯏ ꯊꯣꯡꯒꯥꯜꯗ ꯑꯍꯤꯡ ꯌꯥꯏꯔꯛꯇꯣꯏꯅꯤ ꯃꯔꯛꯇ ꯆꯥꯛ ꯂꯥꯝꯃꯁꯨ ꯌꯨꯝ ꯇꯥꯅ ꯀꯟꯅ ꯆꯦꯜꯂꯒ ꯆꯥꯊꯣꯛꯑꯒꯅꯦ ꯐꯛ ꯑꯃꯒ ꯐꯩꯖꯨꯞ ꯃꯆꯥ ꯑꯃꯒ ꯄꯨꯔꯒ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯅ ꯀꯩꯗꯧꯅꯕ ꯅꯨꯃꯤꯗꯥꯡ ꯂꯦꯛꯅꯕꯅꯤ ꯀꯩ ꯐꯛꯇꯨꯅ ꯇꯨꯝꯅꯕ ꯐꯩꯖꯨꯞꯇꯨꯅ ꯏꯪꯉꯀꯥꯟꯗ ꯁꯨꯞꯅꯕ ꯑꯄꯪꯁꯤꯗꯤ ꯉꯁꯤꯐꯥꯎ ꯈꯪꯗꯦ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯅ ꯆꯅꯨ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯁꯤꯜꯂꯛꯂꯦ ꯁꯈꯤꯁꯨ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯃꯤ ꯆꯅꯨ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯊꯣꯏꯍꯦꯟꯕꯗ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯍꯟꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯑꯃꯁꯨ ꯊꯣꯡꯒꯥꯜꯗ ꯂꯩꯌꯦ ꯂꯥꯟꯅ ꯑꯃꯨꯛ ꯈꯟꯈ꯭ꯔꯅꯤ ꯆꯠꯂꯣ ꯌꯥꯔꯦ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯆꯠꯂꯨꯏ ꯑꯁ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯔꯅꯨꯕ ꯆꯠꯂꯣ ꯌꯥꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯍꯥꯏꯔꯣ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯒꯦ ꯉꯥꯟꯕꯅ ꯃꯤꯒꯤꯗꯤ ꯌꯥꯈ꯭ꯔꯦ ꯅꯪꯗꯤ ꯌꯥꯈꯤꯔꯣꯏꯗ꯭ꯔꯣ ꯇꯥꯅꯤꯡꯗꯦꯍꯦ ꯑꯁꯣꯛꯁꯤꯒ ꯆꯅꯨꯍꯣꯏ ꯃꯅꯝꯁꯦ ꯌꯥꯝ ꯁꯥꯊꯤꯕꯅꯤ ꯅꯈꯣꯏꯅꯁꯨ ꯌꯥꯎꯅ ꯆꯥꯊꯣꯛꯄꯤꯈꯤꯁꯅꯤ ꯍꯥꯏꯕ ꯇꯧꯕꯒ ꯁꯣꯝꯗ ꯃꯨꯟꯅ ꯌꯦꯡꯉꯦ ꯇꯨ ꯉꯥꯟꯕꯅ ꯍꯥꯏꯒꯨꯝꯂꯗꯅ ꯃꯁꯛꯁꯦ ꯀꯌꯥ ꯐꯔꯝꯗꯧ ꯃꯥꯟꯗꯦ ꯊꯣꯏꯍꯦꯟꯕ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯌꯨꯝ ꯇꯥꯅ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ ꯆꯅꯨ ꯊꯣꯡꯒꯥꯜꯗ ꯇꯞꯅ ꯆꯪꯂꯛꯏ ꯁꯥꯈꯤꯅ ꯊꯣꯡꯒꯥꯜꯗ ꯍꯧꯕ ꯁꯝꯕꯂꯩ ꯑꯋꯥꯡꯕꯁꯤꯡꯗꯨ ꯌꯥꯟꯊꯠꯅ ꯍꯥꯏꯔꯛꯏ ꯃꯤꯁꯤꯡꯁꯦ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯁꯨ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤꯀꯣ ꯌꯨꯝꯗꯅ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯁꯥꯗꯨ ꯁꯥꯔꯒ ꯂꯩꯕ ꯑꯗꯨꯒ ꯂꯝꯊꯣꯛꯈ꯭ꯔꯒꯅ ꯍꯤꯡꯁꯥꯕꯤꯗꯩꯕꯨ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯤ ꯌꯥꯝ ꯂꯩꯀꯣ ꯑꯩꯈꯣꯏꯅ ꯐꯅꯕ ꯉꯥꯡꯂꯨꯔꯁꯨ ꯐꯠꯇꯕꯤꯅꯤ ꯍꯦꯛꯇ ꯍꯥꯏꯕꯤꯗꯧꯔꯤꯕꯅꯤꯗꯣ ꯊꯣꯡꯒꯥꯜꯁꯤꯁꯨ ꯇꯣꯉꯥꯟꯅ ꯐꯥꯠꯂꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯆꯅꯨ ꯋꯥ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯇꯨꯃꯤꯟꯅ ꯆꯪꯈꯤ ꯁꯈꯤꯗꯨ ꯃꯁꯤꯟ ꯁꯨꯒꯠꯂꯒ ꯂꯩꯍꯧꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯅꯨ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯊꯣꯡꯂꯤ ꯃꯃꯥꯗꯤ ꯈ꯭ꯋꯥꯡ ꯃꯩ ꯌꯥꯏꯔꯤ ꯆꯅꯨꯅ ꯇꯞꯅ ꯃꯃꯥꯗ ꯍꯪꯂꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤ ꯃꯕꯨꯛ ꯐꯠꯇꯦꯀꯣ ꯀꯩꯗꯧꯔꯤ ꯏꯕꯦꯝꯃ ꯅꯈꯣꯏ ꯇꯥꯆꯧꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤꯕꯣ ꯍꯥꯏꯌꯣ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ ꯇꯥꯆꯧꯒꯤ ꯃꯑꯣꯡꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯕꯅꯤ ꯏꯅꯝꯃꯅ ꯏꯃꯥ ꯏꯕꯥꯅꯤꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯈꯟꯈꯤꯕꯁꯦ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ꯭ꯔꯣ ꯏꯆꯥ ꯇꯣꯝꯕꯤ ꯃꯆꯥ ꯄꯤꯕ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯗꯤ ꯁꯤꯔꯝꯗꯥꯏꯗ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕꯅ ꯑꯌꯥꯝꯕꯅꯤ ꯌꯨꯝꯗ ꯂꯥꯛꯂꯤꯕ ꯃꯧꯗꯨꯅ ꯄꯨꯛꯆꯦꯜ ꯆꯨꯝꯅ ꯐꯕꯤ ꯑꯣꯏꯔꯕꯗꯤ ꯐꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯕꯗꯤ ꯉꯁꯤ ꯏꯃꯥ ꯏꯆꯥꯅ ꯋꯥꯔꯤꯕ ꯆꯥꯛꯂꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯅ ꯆꯥꯛꯅ ꯂꯦꯜꯂꯤꯕꯅꯤꯅꯦ ꯏꯆꯥ ꯅꯨꯄꯥꯗꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯒꯤꯅꯤ ꯅꯨꯄꯤ ꯍꯦꯛ ꯊꯤꯈ꯭ꯔꯕꯗꯤ ꯃꯧꯒꯤꯗꯨꯝ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯏꯕꯦꯝꯃ ꯅꯪꯗꯤ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯑꯁꯨꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯃꯧ ꯑꯣꯏꯕ ꯌꯥꯗꯦꯀꯣ ꯌꯨꯝꯕꯨ ꯅꯤꯡꯊꯤꯅ ꯀꯣꯏꯕꯤ ꯃꯅꯦ ꯃꯀꯨꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤ ꯑꯐꯕꯤ ꯃꯧ ꯑꯃ ꯑꯣꯏꯒꯗꯧꯕꯅꯤ ꯑꯩ ꯌꯨꯝꯒ ꯄꯥꯅꯤꯡꯗ꯭ꯔꯦꯗ ꯏꯃꯥꯅ ꯊꯟꯅ ꯊꯅꯝꯂꯒ ꯑꯩꯅ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯏꯃꯥ ꯍꯩ ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯟꯗꯅ ꯑꯗꯨꯝ ꯂꯩꯕꯁꯦ ꯐꯠꯇꯦꯅꯦ ꯅꯤꯉꯣꯜꯅ ꯃꯄꯥꯝꯗ ꯁꯤꯍꯩꯗꯦꯀꯣ ꯏꯃꯥ ꯂꯩꯔꯤꯉꯩ ꯏꯆꯥꯒꯤ ꯇꯪ ꯇꯥꯕ ꯑꯃ ꯌꯦꯡꯂꯒ ꯍꯣꯡꯗꯣꯛꯄꯤꯗꯣꯏꯅꯤ
Imagidi kaisu khangan adugi saruk chak to loisindaba tawro matam se thengjan khrani insang na kari thongge haribano hangam thongjalage ado ima hayengdi aina phi sagi bisingda adugi selpi ni na hai thoibi na haibadadi sel mayam phangi hai aduna hayengdi nga sa se ai halakpada nga leirake isagi sel ahan ba phangbada nga sa dawraba nungaire hayengdi isana nga leiba sa dawre do adubuni isa tumbi nangisu khara thamjiluko noina season na thokan nupini hayeng luhongbada punanaba sana maset lepsalho imana happy bisu ngamloi aduna yamna lepsin mangamdrabasu saning ammam to oirabasu lepsil maduna hayeng wai nangi khutlai oige dawriban imana hairibase wakal tarabra nangbo hoima imana haiba khai ai loina tawke somna sakhi su nganu thongli dombana manakta phamlaklaga haire imaga isanga gisu khara pibi kodana kaigi pidoino nate kaigi aina moide insang pidoi si kaigi no ba moide pigadabki saruk ai loi satoke kai kandabda nupa nang maram isa sada kai namaga na sanu piga sa kyam nuksi sarakano aina sauradi ipam chasakisani as nang yong nabi napam chatni haibudo haigano na aina kairak no harise aigi maga isalgabo nungsiradi kai aduda nangna pumhen hen kibagi tawai wani aina hel haiba natro tumi lairo dudi ado aina haibudo lairabo o leirak sare egoi sanai be magi watanaba aina ngasai leiraga thamlabani ini pasot hoidagi khwaidagi phaba isinga yandabi poto ngasai ni selaga loruri adudi se insang sia mullabani khara ko tharaga haunaba tawse adagi pukhamdo piro insang ko tharake onthok ma taw haibaduni matai manau ani do mai kon sinnaduna phaminaduna yu hairaga thakminari asumna sakhi mana yu toina thaklakpana yu da laisubi mau haibudu oirakli dombasu sakhi gi matawduda ma oina ikairaduna yu thakpu toklamni adubu numit khudingi sakhi gi yu wanbadi leplamde sakhi su masak to hana phajarambadagi miyoibagi sak mansilaktre phamungdagi uplaga makhada kumthare yu piyo isase yu wali onupa aigi yu piyo nang mangarangdi aigi yu mayam lerakani haikidai tabra nupa onupa kaino nanu koi lawlawridu ima hoi takradi kai khandorige tumi lei bhai tabra nangse tumi na leina ba yu piyo aigi nupa di nungshibani yu piyo sakhi ai nangi maungse sumhainaraktre nasaktusu nangna thaktokiba yu masindo aduni hena phasai yaje pibam aigi nupine kainaga hainingba poktre yu piyo hairaga masiki nupa sini wathi ngangdana muk leire nangna yu pitradi ipam chakhrage usachro nangni yu leina botnabada selgamta tungba ngamtre nupa ina tawbana kadai no haibani nupi nangnaga tawkhalakpusidi ai migi mamangda yamti kaijai napam chani dai chaloso moyam sil kamanunga se junamna waijai talaba natro aisi talaba natro hanadi yam nungaina thamni haiki daine aina hairi khai pizani yani haiki ba natro aduga hausina satlona talabane ba noigi na masirumna bisina taigai haijilake nupa nangna aina haiba yakhalaktrise sakhi wada sumnanga phana tongan chanarasu imase aigi apokpi maram chadana nangna dumai haibado ai taba nungaiti nungairoge sup nungairoina nupa se yum panminara kanda asing masak uthore haibado chap chana thoedana aigi nupa sida ngami da ko ngami inhibok phattaba phangba aigi leibak yam isi khaji kharak thiba nate kanagi sathi na thikre asiyar na khoni na ya khai koi lak lawranu ai thabak chaluki horen chak cha bhalak tuini chak thongam ai gi yudi o horen ne hura kai leiraga laagi ado hek thaga mathakta ka yu thaklaga kabasu kab adu gi saruk hudu thaklaga kabna phaidana chale chatkreni asigi sida sanabi mama masa sida ai gi nupa sida kari kaino murum sanjalam gani ba haina khangabani pharoi tori mama masa ni asi leisabi ningambi mona singaw lakpi ma leise asida ke ma hele phatab nungsi dam loi sakhi du isau lang dana magi ka singtu loisi iru ka du sengwai sengda boy zom sai thaduna chak thongat khri janu su mangol da phanek londu na nei thoibi du thongal da gi sensi lei chano ha kai haige adai da laro ga leitrasu mangol sta ka kalo hai ha wa ma haige lakpani kai wanu hayo ta thoyen bado hore nung thil khulgi lampak ta ngairam gi thokla oi hauzik lambi da thengnar e haisu inama laimagi phanek thin bi chalubani adu halakpada thengnai yam harauna ga haira khraza
ꯍꯣꯔꯦꯟꯗꯤ ꯆꯦꯜꯂꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯏꯁ ꯅꯪꯅ ꯁꯤꯟꯕꯤꯔꯤꯕ ꯃꯥꯅ ꯐꯅ ꯆꯦꯜꯂꯁꯤ ꯍꯥꯏꯔꯁꯨ ꯑꯩꯅ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯑꯣ ꯏꯕꯦꯝꯃ ꯊꯃꯣꯏ ꯌꯧꯅ ꯅꯨꯡꯁꯤꯗꯕ ꯅꯨꯄꯥꯗ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ ꯅꯪꯁꯨ ꯇꯥ ꯊꯣꯏꯍꯟꯕꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯥꯈꯤꯕꯗꯤ ꯅꯠꯇꯦꯗꯅ ꯅꯣꯏꯒꯤ ꯍꯤꯡꯁꯥꯕꯤ ꯑꯃ ꯂꯩꯕꯗꯨꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦꯅ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯌꯥꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯇꯥ ꯊꯣꯏꯍꯟꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯗꯧꯅꯤ ꯈꯪꯉꯕ ꯑꯗꯣ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯁꯅꯥ ꯁꯥꯕ ꯇꯥ ꯁꯥꯋꯜ ꯍꯣꯏꯗꯒꯤ ꯁꯅꯥ ꯈꯔ ꯂꯧꯔꯨꯁꯦ ꯌꯥꯝ ꯂꯧꯗ꯭ꯔꯁꯨ ꯆꯥꯅꯤꯡ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯄꯤꯌꯣꯅ ꯍꯥꯏꯁꯦ ꯏꯀꯥꯏꯕꯒ ꯈꯪꯕ ꯌꯥꯕ ꯅꯠꯇ꯭ꯔꯦ ꯍꯦꯛꯇ ꯍꯥꯏꯖꯔꯗꯧꯅꯤ ꯅꯪꯕꯨ ꯃꯃꯥꯡꯗꯁꯨ ꯆꯥꯅꯤꯡ ꯈꯔ ꯂꯧꯈ꯭ꯔꯗꯥꯏꯅꯦ ꯑꯃꯨꯛꯁꯨ ꯂꯧꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯂꯧꯒꯦ ꯍꯥꯟꯅꯒꯤꯁꯤꯡꯗꯨꯒ ꯄꯨꯟꯁꯤꯜꯂꯒ ꯁꯟ 2ꯃꯨꯛꯇꯤ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯁꯅꯥꯔ ꯈꯨꯗꯣꯞ ꯑꯃ ꯁꯥꯗꯣꯛꯀꯦ ꯅꯪꯒꯤꯁꯨ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯝꯃꯅꯤꯗ ꯍꯣꯏ ꯌꯥꯝꯂꯝꯃꯅꯤ ꯅꯪꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯑꯣꯜꯂꯕꯅꯤ ꯐꯤꯔꯣꯜꯒꯅꯦ ꯂꯩꯗ ꯌꯥꯗꯕ ꯈꯖꯤꯛꯈꯛ ꯂꯩꯔꯤ ꯏꯃꯥꯅ ꯍꯥꯏꯕ ꯑꯩꯁꯦ ꯆꯅꯨꯒ ꯄꯨꯟꯕꯗꯒꯤ ꯋꯥꯈꯜ ꯌꯥꯝ ꯇꯥꯔꯦ ꯇꯨꯡꯒꯤ ꯌꯥꯝ ꯈꯜꯂꯤ ꯌꯨꯝ ꯀꯣꯏꯕ ꯍꯩꯗꯧꯔꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯑꯩꯅꯅꯦ ꯆꯅꯨꯗꯒꯤ ꯑꯩꯅ ꯍꯦꯟꯅꯕ ꯍꯣꯠꯅꯗꯣꯏꯅꯤ ꯑꯗꯨꯅ ꯏꯃꯥꯁꯨ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯊꯤꯔꯣꯅ ꯐꯥꯒꯤ ꯇꯧꯁꯟꯕ ꯆꯅꯨꯁꯨ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨꯗ ꯅꯣꯛꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯔꯒ ꯉꯥꯏꯍꯥꯛ ꯅꯣꯛꯇꯨꯅ ꯂꯩ ꯁꯥꯈꯤꯅ ꯏꯃꯨꯡꯗꯒꯤ ꯏꯁꯧ ꯂꯥꯡꯂꯒ ꯊꯣꯛꯂꯛꯏ ꯑꯁ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯆꯥꯛ ꯇꯣꯛꯄꯒꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯤꯗ ꯅꯥꯀꯟꯗꯒꯤ ꯀ꯭ꯋꯥꯛ ꯈꯣꯡꯕꯗꯧꯅ ꯑꯃꯨꯛ ꯈꯣꯡꯖꯤꯜꯂꯛꯏ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯊꯣꯏꯕꯤꯅ ꯆꯅꯨ ꯃꯥꯏꯁꯤꯕꯨ ꯏꯕꯥꯅꯤꯗ ꯍꯥꯏꯔꯤꯔꯣ ꯀ꯭ꯋꯥꯛ ꯀꯥꯏꯅ ꯍꯥꯏꯁꯦ ꯈꯪꯗꯦꯗ ꯃꯥꯟꯅꯔꯨꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛꯁꯦ ꯁꯣꯝ ꯅꯥꯀꯟꯒꯤ ꯐꯅꯦꯛ ꯃꯆꯤꯟꯁꯦ ꯑꯝꯇ ꯄꯥꯏꯔꯛꯑꯣ ꯍꯦ ꯆꯅꯨ ꯅꯪꯒꯤ ꯐꯤꯗꯣ ꯏꯃꯨꯡꯗ ꯂꯣꯜꯂꯨꯕ ꯌꯥꯗ꯭ꯔꯥ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯖꯤꯜꯂꯒ ꯃꯁꯤꯗꯩꯁꯤꯗ ꯊꯕꯛ ꯂꯩꯇꯕꯤ ꯈꯔꯒ ꯅꯣꯛꯇꯅ ꯈꯦꯗꯅ ꯇꯧꯔꯤꯕꯗꯨ ꯑꯩꯒꯤ ꯇꯨꯝꯕ ꯊꯨꯒꯥꯏꯔꯤꯕ꯭ꯔꯣ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯅꯝꯃ ꯊꯕꯛ ꯂꯩꯇꯕꯤ ꯀꯥꯏꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯤꯕꯨ ꯏꯅꯝꯃꯗꯧꯅ ꯌꯨ ꯑꯔꯦꯝꯕ ꯈꯔ ꯊꯛꯂꯒ ꯃꯇꯝ ꯂꯦꯟꯕꯤ ꯃꯥꯜꯂꯨꯔꯕꯣ ꯍꯦ ꯊꯣꯏꯕꯤ ꯍꯥꯏꯕꯤ ꯆꯤꯡꯒꯟꯕꯤ ꯑꯩꯅ ꯌꯨ ꯑꯔꯦꯝꯕ ꯊꯛꯑꯦꯅ ꯅꯣꯏ ꯅꯄꯥꯗꯨꯅ ꯍꯥꯏꯔꯛꯄ꯭ꯔꯥ ꯏꯄꯥꯅ ꯍꯥꯏꯔꯛꯀꯦꯔꯥ ꯍꯥꯏꯔꯛꯑꯣꯏꯒꯦꯔꯥ ꯏꯅꯝꯃ ꯌꯨ ꯊꯛꯑꯦꯗꯤ ꯂꯣꯏ ꯈꯪꯅꯔꯕꯅꯤ ꯀꯩꯅꯣ ꯇꯥꯆꯧꯗꯣꯝꯕꯅ ꯅꯨꯡꯇꯤꯒꯤ ꯌꯨ ꯋꯥꯠꯂꯤꯕ ꯌꯨꯝꯗꯣ ꯑꯩꯈꯣꯏ ꯅꯥꯀꯟꯗꯒꯤꯅꯤ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯣ ꯐꯔꯦ ꯀꯩꯅꯣ ꯊꯛꯅꯤꯡꯉ ꯊꯛꯅꯤ ꯊꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯃꯗꯨꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ ꯍꯦ ꯆꯅꯨ ꯍꯥꯏꯕꯤ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤ ꯅꯃꯥꯟꯅꯕꯤ ꯁꯨꯝ ꯃꯥꯟꯕꯤꯁꯤꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯍꯜꯂꯤꯕꯁꯤ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯎ ꯈꯣꯏꯇꯝ ꯇꯝꯕꯗꯒꯤ ꯑꯩꯁꯦ ꯃꯤꯅ ꯎꯁꯤꯠꯇ꯭ꯔꯕꯅꯦ ꯏꯅꯝꯃ ꯑꯩ ꯀꯅꯥꯝꯇꯗ ꯄꯥꯎ ꯇꯝꯈꯤꯕ ꯂꯩꯇꯦ ꯊꯣꯏꯕꯤꯅ ꯈꯪꯕꯒꯤ ꯁꯨꯝ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯉꯁꯤꯐꯥꯎ ꯑꯩ ꯀꯅꯥꯝꯇꯗ ꯄꯥꯎ ꯇꯝꯕ ꯂꯩꯇꯦ ꯄꯥꯎ ꯇꯝꯕꯗꯤ ꯂꯥꯏꯔꯗꯅ ꯏꯁꯥꯒꯤ ꯏꯊꯧ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯑꯔꯦꯝꯕ ꯐꯥꯎ ꯐꯪꯗꯦ ꯑꯣ ꯍꯦ ꯊꯕꯛ ꯐꯕꯤ ꯃꯇꯝ ꯁꯪꯖꯗꯕꯤ ꯃꯤꯃꯥꯡꯗꯅ ꯑꯔꯦꯝꯕꯤ ꯏꯪ ꯇꯞꯄꯤ ꯁꯥꯕꯗ ꯋꯥꯖꯔꯕꯅꯤ ꯋꯥ ꯉꯥꯡꯕ ꯀꯥꯁꯦ ꯃꯤꯃꯥꯡꯗꯅ ꯀꯤꯊ ꯁꯤꯟꯅꯗꯅ ꯇꯥꯅꯤꯡꯗꯕꯅ ꯅꯥꯀꯣꯡꯁꯦ ꯋꯥꯏ ꯆꯤꯜꯂꯤ ꯃꯃꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯍꯩ ꯀꯩꯅꯣ ꯅꯈꯣꯏꯅ ꯑꯃꯨꯛ ꯂꯥꯎꯅꯔꯤꯕꯁꯤꯕꯣ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯂꯥꯎꯅꯒꯅꯣ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯦ ꯅꯣꯏ ꯑꯣ ꯏꯃꯥ ꯄꯨꯛꯐꯕꯤ ꯁꯥꯕꯤ ꯋꯥ ꯈꯔ ꯉꯥꯡꯅꯕꯗꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏ ꯍꯥꯏꯔꯛꯀꯅꯤ ꯅꯆꯥꯅꯨꯄꯤ ꯁꯛ ꯐꯖꯕꯤꯁꯤꯅ ꯊꯣꯡꯒꯥꯜ ꯐꯥꯎ नुपा चेलगा लाक्पदी इकाइबिदब्रो नत्रगा नमा नसा यानरगा नुपादगी से लौथोक्लिब्रो है साखिया कइनो नंगना ngangido mathong maram khangda wado nganganu nachin patkani he aseng masum mangangbada kaigi sin patoino nati imagi sibu nama nasa na oktabili chatchatpada aina khangkhrena pakhatlira idama wahai do khra hinmali aisi leisabi idungda nupa pakhangni inarakpado aina kari haridoi nungtegi inarakpadi nati nongma khak ꯑꯩꯈꯣꯏꯅ ꯏꯇꯨꯡ ꯏꯟꯅꯔꯛꯄꯗ ꯏꯅꯝꯃꯅ ꯎꯍꯧꯕꯗꯣ ꯑꯗꯨꯅ ꯍꯦꯛꯇ ꯑꯩꯁꯦ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯣꯛꯇꯕꯤꯕꯨ ꯑꯣꯛꯇꯕꯤ ꯍꯥꯏꯗ꯭ꯔꯗꯤ ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯑꯩꯅ ꯑꯣꯛꯇꯕꯤ ꯍꯥꯏꯕꯗ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯁꯥꯈꯤꯗꯨ ꯋꯥꯍꯩ ꯈꯔ ꯁꯤꯍꯥꯏꯔꯒ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯁꯝꯗꯨ ꯐꯣꯏꯅꯕ ꯂꯥꯝꯃꯛꯏ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯃꯈꯨꯗꯨ ꯀꯟꯊꯣꯛꯏ ꯍꯟꯗꯦ ꯁꯥꯈꯤ ꯃꯥꯁꯨ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯂꯒ ꯑꯐꯪꯕ ꯑꯃꯒꯤ ꯃꯁꯝꯗꯨ ꯐꯣꯏꯒꯤ ꯃꯇꯥꯒꯨꯝ ꯂꯥꯝꯃꯤ ꯆꯅꯨꯒꯤ ꯃꯃꯥꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯥꯈꯤꯕꯨ ꯁꯤꯡꯊꯣꯛꯏ ꯁꯥꯈꯤꯅ ꯃꯅꯦꯝꯗꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯄꯗ ꯆꯨꯔꯤ ꯃꯈꯥꯗ ꯇꯨꯁꯤꯟꯈ꯭ꯔꯦ ꯗꯣꯝꯕꯁꯨ ꯉꯁꯥꯏ ꯃꯈꯩ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯂꯦꯞꯄꯒ ꯃꯈꯣꯏꯅ ꯈꯠꯅꯔꯤꯕꯗꯨ ꯌꯦꯡꯂꯝꯕꯅꯤ ꯃꯃꯥꯅ ꯇꯨꯁꯤꯟꯈꯤꯕꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯨꯒꯠꯂꯤ ꯁꯨꯄ꯭ꯔꯤꯃ ꯍꯧꯒꯠꯂꯨꯁꯤ ꯅꯨꯄꯥ ꯌꯦꯡꯉꯣ ꯅꯆꯥꯅꯨꯄꯤ ꯑꯣꯛꯇꯕꯤꯁꯤꯅ ꯑꯩꯒꯤ ꯁꯝꯐꯣꯏꯒꯤꯅ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯑꯩꯕꯨ ꯇꯨꯡꯗꯒꯤ ꯈꯥꯝꯗꯣꯛꯄ ꯁꯥꯔꯒ ꯈꯨꯖꯤꯟꯅ ꯀꯟꯅ ꯆꯤꯛꯂꯛꯏꯕꯅꯤ ꯏꯆꯟꯁꯤ ꯐꯨꯋꯣ ꯃꯅꯝ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯒꯦ ꯇꯧꯔꯤꯁꯦ ꯐꯨ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯗꯣꯝꯕꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯥꯈꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯖꯤꯜꯂꯛꯏ ꯊꯣꯏꯕꯤꯗꯤ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯅꯣꯛꯏ ꯆꯅꯨꯅ ꯄꯥꯈꯠꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯃꯥꯁꯨ ꯄꯥꯈꯠꯅ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯗꯣꯝꯕꯅ ꯅꯪ ꯅꯥꯏꯕ ꯏꯜꯂꯨꯕ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯅꯨꯄꯥ ꯑꯣꯏꯔꯝ ꯑꯩꯒꯤ ꯏꯃꯥ ꯄꯣꯛꯄꯤ ꯑꯃꯗꯤ ꯏꯆꯜꯗ ꯐꯥꯎꯕ ꯍꯥꯏꯔꯣꯏꯗ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯈ꯭ꯔꯕ ꯅꯪꯅ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯀꯔꯝ ꯇꯧꯔꯤ ꯍꯥꯏꯕꯗꯤ ꯌꯦꯡꯉꯨꯗꯅ ꯑꯩꯅ ꯅꯪꯒꯤ ꯍꯀꯟ ꯆꯪꯂꯨꯕ ꯑꯩꯁꯦ ꯑꯩ ꯉꯁꯤꯗꯤ ꯏꯊꯟꯇ ꯏꯀꯥꯏꯕ ꯐꯥꯎꯔꯤ
nang aingona khut tharab natro moi mayam changdana aibu phugi tawrami bise moi da ngangdana ai do onsil ka sai bu natro ipam da chakini ai nakoi gi umsil ka lei sakro chalo hauji mak sakro nang yum sida ka lei bayar chalo napam tani dai chalo la domana saki do soro singlaga sumang du lak na inthoi saki su sumang maton da upaga tu siri nang asai dagi tori mayam ai kaisu ro moi siro nang ni ja chindagi tholak bu wam ta aina thajararoi chalo sakro yum sida amukana lak atu kyamna phattaba nangdi yum si leibagi kana ba leite nakoi yumgi mina hanglaklaga su nangna phattaba tawrubagi yumdagi tamthorakpun hai chalo nasakta yeningdi saki do ikai bagi mahut phuk hawgatlaga dombada mamit khana yenglamlaga pring songlaga satki dombasu mamagi manakta tapna sangle ima nasa yam lantre isal na koyani bu aini yam uhankre pachabong tagakpi yare isa na wakhal tarakpase ima yam nungaire adubunya phana saungningi haidani imaudo mapamda dum leikibati yaroi hayeng satlaga lawbirusu ko lawroima mana muklaklaga imungse kangkhongse hanjai bro wakhal tarakji phau yumsi sanghal mana wakhal tare hairakanda aina satlaga dum lawruge thoibina ine nasidi yen sasi ine su yen mayam saba ngamdrabasu kitangni sadaina aikhoida ye loibado ama hatoklaga purake tasau domba thonganse kuye chamina daba chano lao yen pharusi hoi ani do haunaraga satkhri mamaga domba gasu noklaga yenghau mahausana thoibi mana yen puraklaga makhoi punna thonglaga saminabani sakina yumsida hek lakibadagi saki je haibasu yai saki madi wakhal taba kauba leite domana kauba laklabasu mangak haigatuna asumba saraga lei dombasu mama amadi masalgi damak lepkhre thakra leiraga thoyen bohoi ki mama hoi tharaktuna chanu bu haijarare makhoi ani gi luhongba namit lepnaduna chawna luhonglami miyoiba khudingmak tamba ngamba nati ngasina kari oigani hayeng kari oigani kanana su haiba ngamde punsigi tangkak amada puksel piksanba yaba yadaba matangsu leibani adubu sakhi madi wakhaldagi thamoidagi piksan khibana ngasisu mapam lamdamduda mabung manamasingi misai makhada hingli domasu amuk hana sakhibu kawba lakhichri ningamdaba kayana yomduna mapuroibabu amuktang laklabadi khanduna mapuroibagi maikai yengduna leiri masana tawzaruba phattabagi phattaba phol phangba haibasidi takna rudrabasu masana mathantana ulakpani